Tauram tabiriba amadi miteng tabiribasingbo ahanbamagtada ikai khumnajabaga loinana taramna oksari ngasigi I pauga mari leinana khangminasi tauram asida lengsinbigedaba case Hasan Sana academician ahanbamagtada ojabu ikai khumnajabaga loinana tauram sida taramna oksari oja loinana ngasigi I pauga mari leinana khangminasi tauram asida call taurtuna tauram asibu saruk yabiningba radio murupsingna thamjariba phone number 8132880336 haiba number asida call to biraklaga ngasigi guest Hasan Sana academician ojana thorum asida lengsin biring manung asida ojadagi khangbining tabiningba pauga mari lena wafam sik taminasi ojagi mod khangminasi thorum hena mapung fahminasi thorum sigi ahanba call ama lakhachage hello phone tawjariba ahyak Tairapagi Thongam Nabati Kawjai Sar. Hoi, Taramna Oksari, Hibio. An Makada, local radio Masung Yakoi Sar, Anibu Ikai Kunabaga, Luinana. Yakoi Lincoln Diriba Sar, the Diwapam Chitang Kanjagi Ahamba Makada Aina Yakoi Kakin Bistiki Oiba. Hoi. How you did Yakoi Wabagai Lonkai the Gina, Kakin Bogi Labian Jesar. Masi Ujichi Konkuti Nairaba. Pada gari masa kaiba jida landel afaba tana thawada thengai na bu yaure ba sa hoi aduga wafam mana takoi langhai da gina sugunu ta ugi lambien je sa masi ju anak boina hujiki phatre ba hoi adu aina masi lachening bi akoi matam amada was minister koi bidam ba ke ranjitna was paring matamda khambiram ba lambien dudagi hujik pawagi sangdam na ba yengna bada Hana Tauramida Kabatu Masi Irin Lendaba Other Kongo Mele Kandira Bidin Juju Akoji Nuksakara Tadaramaga Yet Kandiramba. No, Ipauga Mari Lainaba na Hajabani Lambi Tongi Aduna Sagas Masina akhoi voice of the people haidana thamibu program du da adumak pukhatpiu masigi wafam sina akhoi pau da tongan ba tv channel boisanu aduga I pau se boisanu phongiba mayam sidagi all india radio gi taren makhai gi pau tagi boisanu phongi mayam sidagi masidagi khanabe aba naina be aba wafam sing pukhatpiro sa masigi keranjit ki asigi tare makhai gi pau da yawi gi bada akhoi House Skingi Matanga Sen Kabher Bagi Matanga Mayavi Baka. Akoji Sen Sangakado Baji Sen Sangata Bagi Wakama Makiran Zina Kambigi Vesa. Maki Senter Bagi Sendi Tadaraga Yakoji Sida Europri Baji Langhanga Haina Tokibra. Natragana Senter Bagi Tadhar Taba Oiduribra. Other Swandadi Magi Senji Lakane Yum Sabadi Lanai Sen Karapu Bani Kande Lapani Kande Foundation Kari Haudi Haururaga Senji Lakabanina Mingonda Gijupuruba Ada Yumbuna Yusona Mataji Yamna Saba Ada Maki Shella Tribadi Marangi Yakoi Lembi Riva Lenjin Yakoi Sadagi Wapam Karataje Maki Matam Hajaget Oganisa. Kanderesa. Tagachari Ojadik Taminasi. Ki koi kolana thambiri wafum singsi tohan bangda wafum amam yaure na haitare kin singi project singi paisa gi matang thadagi ba paisa mayam sing matang si yaure aduga sorok lambi tongi matang su palle ama boiro thamjani wafum de lambi sema makta ha so semi ba lambi semi ba ki mawong singsi kadai fawa quality laina sembage haibagi maintain to bage si niong matungi na kadai fawa sembage du si yang bachangi lambi si manipur manung de sem da balai te nukti khudungi lambi semi hol ya lambi semi manipur manung da adada karam mafam da kadai mafam da kari lambi semi madwai de ni ayam luri si adu sembe abatangai fa da mafam da lambi semi bra aduga hanagi chatto yari ba sindu dai da adu maksema ga lai dibra haibu jigba tigada si aduna tikada sing ko makal ge tikada lambi si kothok ge tikada thonjin ge tikada matang magi paisa phangna be lambi dane marum sema ga lai bai dare aduna maram ora kanda
ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯐꯥꯎꯕ ꯀꯣꯏꯂꯥꯁ ꯊꯥꯈꯤꯗ꯭ꯔꯤꯕ ꯂꯝꯕꯤꯁꯤꯡ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯁꯦꯝꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯌꯥꯝ ꯐꯖꯅ ꯂꯩꯔꯤꯕ ꯀꯣꯏꯂꯥꯁ ꯌꯥꯝ ꯐꯖꯅ ꯂꯩꯔꯤꯕ ꯀꯣꯝ ꯃꯆꯥ ꯃꯆꯥ ꯈꯤꯖꯤꯛ ꯀꯥꯏꯔꯛ ꯈꯣꯠꯂꯛꯄ ꯑꯗꯨꯒꯨꯝꯕꯁꯤꯡ ꯁꯦꯝꯃꯒ ꯑꯗꯨꯋꯥꯏꯗꯨ ꯁꯦꯝꯕꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯣꯝꯗ ꯑꯃꯨꯛꯀ ꯀꯣꯏꯂꯥꯁ ꯊꯥꯗ꯭ꯔꯤꯕ ꯎꯐꯨꯜ ꯑꯗꯨꯒ ꯅꯨꯡ ꯑꯆꯧ ꯑꯆꯧꯕ ꯀꯣꯝ ꯑꯆꯧ ꯑꯆꯧꯕ ꯂꯩꯕ ꯃꯐꯝꯁꯤꯡꯗꯨꯅ ꯀꯣꯏꯂꯥꯁ ꯊꯥꯗꯕ ꯁꯦꯝꯗꯕ ꯑꯗꯨꯋꯥꯏꯒꯤ ꯄꯣꯠꯇꯨꯁꯨ ꯑꯗꯨꯝ ꯂꯩ ꯃꯁꯥꯏꯁꯤꯅꯤ ꯑꯗꯨꯅ ꯄ꯭ꯔꯣꯖꯦꯛꯀꯤ ꯁ꯭ꯀꯤꯝꯁꯤꯡꯒꯤ ꯄꯣꯠꯁꯤꯃꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯦꯝꯕꯒꯤ ꯈꯣꯠꯄꯒꯤ ꯊꯕꯛꯁꯤ ꯈꯤꯇꯪ ꯗꯤꯂꯦ ꯇꯧ ꯇꯥꯔꯒꯁꯨ ꯁꯦꯝꯕꯒꯤ ꯊꯕꯛꯇꯤ ꯑꯗꯨꯃꯛ ꯆꯠꯊꯔꯤ ꯑꯗꯨꯅ ꯁꯦꯝꯃꯤꯕ ꯄꯣꯠꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯟꯒꯗꯧꯕꯗꯤ ꯀꯗꯥꯏ ꯐꯥꯎꯕ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯦꯝꯃꯤ ꯍꯧꯖꯤꯛ ꯂꯥꯜꯂꯛꯁꯤꯗꯩꯗ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯑꯃ ꯂꯧꯅꯔꯀꯥꯟꯗꯨꯗꯩꯗ ꯀꯔꯤ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯗꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯁꯤ ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯩꯇꯕꯒꯤ ꯃꯑꯣꯡꯗ ꯄꯪꯊꯥ ꯊꯥꯗꯣꯛꯑꯒ ꯄꯪꯁꯦꯝ ꯁꯦꯝꯕꯒꯤ ꯄꯣꯠ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯩ ꯄ꯭ꯔꯣꯖꯦꯛꯁꯤ ꯁ꯭ꯀꯤꯝꯁꯤꯡꯁꯤ ꯄꯪꯄꯥꯏ ꯄꯥꯏꯈꯠꯄ ꯒꯣꯔꯃꯦꯟꯅꯗꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯁꯦꯟꯖꯥꯎ ꯑꯃ ꯊꯥꯗ꯭ꯔꯀꯥꯟꯗ ꯄꯥꯏꯈꯠꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯤꯜꯗ ꯊꯕꯛ ꯁꯨꯕꯤꯔꯤꯕꯁꯤꯡꯅꯗꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯕꯗꯤ ꯃꯈꯣꯏꯗꯤ ꯌꯦꯡꯁꯤꯜꯂꯛꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗꯨꯗꯩꯗ ꯑꯩꯈꯣꯏꯒꯤ ꯌꯦꯡꯁꯤꯟꯕ ꯉꯝꯗꯕ ꯃꯗꯨꯗ ꯆꯥꯟꯁ ꯂꯧꯔꯀꯥꯟꯗꯨꯗꯩꯗ ꯄ꯭ꯔꯖꯥꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯄ꯭ꯔꯖꯥꯒꯤ ꯄꯩꯁꯥ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯏꯗꯠꯅꯦꯅ ꯈꯟ ꯇꯥꯔꯗꯤ ꯃꯗꯨ ꯂꯥꯏꯕꯛ ꯊꯤꯕ ꯄꯣꯠ ꯑꯣꯏꯅꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯟꯒꯤ ꯃꯇꯝꯁꯤꯗꯩꯗ ꯍꯧꯖꯤꯛ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛꯁꯤ ꯂꯩꯔꯤꯉꯩ ꯊꯦꯡꯅꯔꯤꯉꯩ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯆꯪꯁꯤꯟꯃꯤꯟꯅꯔꯀꯥꯟꯗꯨꯗ ꯂꯩꯕꯥꯛ ꯀꯟꯕ ꯍꯥꯏꯅ ꯍꯥꯏꯅꯔꯀꯥꯟꯗꯨꯗ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯀꯥꯞꯅꯔꯒꯗ ꯂꯩꯕꯥꯛ ꯀꯟꯒꯗꯧ ꯅꯠꯇꯦꯕ ꯂꯩꯕꯥꯛ ꯃꯥꯡꯍꯟꯕ ꯍꯥꯏꯁꯦ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯣꯖꯦꯛ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯀꯤꯝ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯂꯩꯕꯥꯛ ꯃꯥꯡꯍꯟꯕꯗ ꯃꯣꯏꯁꯨ ꯌꯥꯝ ꯌꯥꯎꯔꯤꯅꯦꯕ ꯃꯔꯨꯑꯣꯏꯅ ꯑꯣꯖꯥ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯛꯏꯕ ꯍꯧꯖꯤꯛ ꯀꯣꯂꯔꯅ ꯄꯨꯈꯠꯄꯤꯔꯤꯁꯦ ꯑꯩꯈꯣꯏꯒꯤ MLA ꯔꯟꯖꯤꯠꯅ CMꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯈꯛꯅꯤ ꯍꯥꯏꯗꯤ ꯃꯈꯣꯏꯒꯤ ꯁꯦꯔꯧ ꯁꯨꯒꯨꯅꯨ ꯃꯥꯏꯀꯩꯔꯣꯝꯁꯤꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯊꯥ 2-3ꯒꯤ ꯃꯃꯥꯡꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯑꯩꯈꯣꯏ ꯂꯥꯟꯖꯦꯟꯅꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯁꯤ ꯌꯨꯝ ꯁꯥꯅꯕꯒꯤꯗꯃꯛꯇ ꯂꯩꯉꯥꯛꯅ ꯁꯦꯟꯊꯪ ꯄꯤꯒꯅꯤ ꯍꯥꯏꯗꯅ ꯁꯦꯔꯧ ꯁꯨꯒꯨꯅꯨꯒꯤ ꯂꯥꯟꯖꯦꯜꯂꯛꯄꯁꯤꯡ ꯑꯁꯤ ꯊꯥꯕꯤꯔꯛꯎ ꯍꯥꯏꯗꯅ ꯒꯥꯔꯤ 3ꯗ ꯊꯥꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯍꯧꯖꯤꯛꯁꯤ ꯃꯤꯑꯣꯏ 9ꯗꯤ ꯗꯃꯤ ꯆꯦꯛꯇꯤ ꯄꯤꯕꯤꯔꯛꯑꯒ ꯑꯗꯨ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯇꯩ ꯑꯗꯨꯒ ꯍꯧꯖꯤꯛ ꯗꯃꯤ ꯆꯦꯛ ꯄꯤꯔꯛꯏꯕ ꯃꯁꯤꯁꯨ ꯌꯨꯝ ꯁꯥꯕꯒꯤ ꯄꯤꯒꯅꯤ ꯍꯥꯏꯔꯤꯕ ꯁꯦꯟꯊꯪꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯄꯤꯕꯤꯗ꯭ꯔꯦ ꯍꯥꯏꯕꯁꯤꯅꯤ ꯑꯣꯖꯥ ꯃꯁꯤ ꯀꯗꯥꯏꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯤꯕ ꯌꯥꯔꯕ ꯄꯤꯐꯝ ꯊꯣꯛꯑꯕꯁꯤꯡꯁꯤ ꯄꯤꯊꯣꯛꯄꯤꯕ ꯌꯥꯗ꯭ꯔꯤꯕ꯭ꯔꯥ ꯀꯌꯥꯝ ꯀꯨꯏꯅ ꯃꯁꯤ ꯂꯩꯒꯗꯧꯔꯤꯕꯅꯣ ꯃꯁꯤꯒꯤ ꯃꯇꯥꯏꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯧꯒꯤ ꯀꯔꯤꯒꯤ ꯃꯌꯥꯝ ꯑꯃꯁꯨ ꯄꯩꯁꯥꯁꯤ ꯊꯥꯗꯣꯛꯇꯗꯅ ꯄꯤꯊꯣꯛꯇꯗꯅ ꯃꯗꯨꯒꯤ ꯄꯩꯁꯥꯗꯤ ꯌꯧꯔꯛꯑꯒ ꯃꯗꯨꯒꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ ꯑꯣꯖꯥ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯈꯤꯇꯪ ꯑꯗꯨꯋꯥꯏꯗ ꯂꯥꯛꯆꯒꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯁꯦꯡꯕꯒꯤ ꯄꯣꯠꯁꯤ ꯌꯥꯎꯗ꯭ꯔꯤ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗꯗꯤ ꯆꯥꯎꯈꯠꯄ ꯂꯩꯔꯣꯏ ꯃꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯀꯗꯥꯏ ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯏꯔꯛꯁꯤꯗ ꯊꯃꯣꯏ ꯁꯦꯡꯗꯕ ꯌꯥꯎꯔꯒꯦ ꯀꯥꯟꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯁꯥꯒꯤ ꯃꯌꯨꯝ ꯃꯀꯩ ꯂꯩꯐꯝ ꯂꯩꯇꯗꯅ ꯆꯥꯛꯊꯨꯡ ꯐꯤꯗꯨꯡꯗꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯈꯔ ꯈꯖꯤꯛ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯊꯧꯁꯤꯜ ꯂꯥꯛꯄ ꯄꯣꯠꯇꯣ ꯃꯗ꯭ꯋꯥꯏꯗꯨꯗ ꯐꯥꯎꯕ ꯒꯔꯕꯔ ꯇꯧꯔꯀꯥꯟꯗꯨꯗꯩꯗ ꯀꯥꯊꯨ ꯀꯔꯟ ꯇꯧꯔꯀꯥꯟꯗꯨꯗꯩꯗ ꯗꯤꯂꯦ ꯇꯧꯍꯟꯕꯒꯤ ꯋꯥꯈꯜ ꯄꯣꯛꯏꯁꯦ ꯃꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯦꯖ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟꯁꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯁꯤ ꯑꯗꯨꯝ ꯎꯠꯂꯦꯕ ꯃꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯅꯅꯤ ꯉꯁꯥꯏꯒꯤ ꯇꯥꯟꯖꯥ ꯆꯥꯔꯤꯉꯩꯗꯨꯗꯩꯗ ꯑꯩꯈꯣꯏꯒꯤ ꯆꯥꯟꯁ ꯂꯧꯍꯧꯔꯀꯥꯟꯗ ꯍꯨꯔꯥꯜꯂꯅ ꯇꯧꯍꯧꯅꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯑꯗꯨꯃꯛ ꯉꯥꯏꯔꯒ ꯂꯩꯕ ꯌꯥꯎꯗꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯃꯁ꯭ꯋꯥꯏꯁꯤꯗꯩꯗ ꯄꯩꯁꯥ ꯄꯤꯔꯦ ꯍꯥꯏꯔꯒ ꯁꯥꯔꯦ ꯍꯥꯏꯔꯀꯥꯟꯗ ꯍꯦꯛꯇ ꯄꯪꯂꯥꯎ ꯂꯥꯎꯔꯀꯥꯟꯗ ꯃꯦꯗꯤꯌꯥꯗ ꯀꯩꯗ ꯇꯧꯕꯩ ꯄꯣꯠ ꯅꯠꯇꯕꯗ ꯐꯤꯜꯗ ꯆꯠꯂꯀꯥꯟꯗ ꯊꯣꯛꯈ꯭ꯔꯤꯕ ꯑꯣꯔꯗꯔ ꯄꯤꯈ꯭ꯔꯤꯕ ꯁ꯭ꯀꯤꯝ ꯑꯦꯟ ꯄ꯭ꯔꯣꯖꯦꯛꯁꯤꯡꯗꯨ ꯀꯗꯥꯏ ꯐꯥꯎꯕ ꯐꯪꯐꯝ ꯊꯣꯛꯄ ꯕꯦꯅꯤꯐꯤꯁꯔꯤꯗ ꯌꯧꯔꯤꯕ ꯑꯗꯨꯒ ꯀꯗꯥꯏ ꯐꯥꯎꯕ ꯀꯅꯥꯅ ꯃꯌꯥꯏꯗ ꯍꯥꯏꯗꯠꯂꯤꯕ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯁꯤ ꯌꯥꯝ ꯀꯨꯞꯅ ꯅꯩꯅꯕ ꯃꯤꯑꯣꯏ ꯈꯔꯁꯨ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯍꯦꯛꯇ ꯁꯨꯝ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯗꯤ ꯄꯤꯕ ꯌꯥꯕ ꯄꯤꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯀꯥꯟꯗꯨꯗ ꯇꯨꯃꯤꯟꯅ ꯑꯩꯈꯣꯏꯒꯤ ꯇꯦꯕꯜꯗ ꯐꯝꯃꯒ ꯂꯩꯕꯗꯨꯅꯗꯤ ꯃꯗꯨꯒꯤ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯄꯥꯟꯗꯝꯗꯨꯕꯨꯗꯤ ꯑꯩꯈꯣই ꯐꯪꯕ ꯉꯝꯃꯣꯏ ꯑꯗꯨꯒ ꯄ꯭ꯔꯖꯥꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯂꯟ ꯊꯨꯝꯗꯤ ꯑꯗꯨꯝ ꯃꯥꯡꯈꯤꯅꯤ ꯑꯗꯨꯒ ꯀꯥꯟꯅꯕꯗꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯐꯪꯍꯧꯔꯣꯏ ꯇꯧꯕ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯉꯥꯛꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯤꯒꯨꯝꯕ ꯋꯥꯐꯝꯁꯤꯡꯁꯤ ꯂꯩꯈ꯭ꯔꯦꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯀꯗꯥꯏ ꯐꯥꯎꯕꯗ ꯃꯐꯝ ꯆꯥꯅ ꯌꯧꯗ꯭ꯔꯤꯕꯒꯩꯁꯦ ꯃꯁꯤꯁꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯍꯟꯖꯅꯤꯡꯉꯦ ꯁꯨꯃꯥꯏꯅ ꯇꯝꯖꯩ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯀꯣꯜ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯥꯔ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯥꯔ ꯀꯣꯜ ꯇꯧꯖꯔꯤꯕ ꯑꯩꯍꯥꯛ ꯂꯥꯡꯃꯩꯗꯣꯟꯗꯒꯤ ꯌꯨꯝꯅꯥꯝ ꯑꯃꯨꯛꯁꯨꯅ ꯍꯣꯏ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯉꯁꯤ ꯔꯦꯗꯤꯑꯣ ꯂꯣꯛꯇꯥꯛꯀꯤ ꯍꯣꯁ ꯑꯣꯏꯕꯤꯔꯤꯕ ꯁꯥꯔ ꯑꯃꯗꯤ ꯉꯁꯤꯒꯤ ꯒꯦꯁ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯁꯥꯔꯕꯨ ꯏꯀꯣꯛꯅꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯁꯥꯔ ꯋꯥꯐꯝ ꯑꯃꯈꯛꯇ ꯄꯨꯈꯠꯆꯒꯦ ꯍꯣꯏ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯍꯧꯖꯤꯛ ꯐꯣꯡꯐꯣꯡ ꯁꯥꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯋꯥꯏꯠ ꯑꯣꯏꯅ ꯅ꯭ꯌꯨꯁ ꯄꯦꯄꯔ ꯑꯃꯗ ꯈꯟꯅ ꯅꯩꯅꯕꯗ ꯌꯥꯎꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ
adaki bangthok ko lok sabha MP election gi mamangda bharat pumbada CAA Citizen Amendment Act chanarani haina Home Minister Amit Shah na recommendation hiba gazette notice to khaba aduga Manipur na hauji oiba hot burning issue jida akhoi Manipur ta jinna NRC ga CAA khenaba haibagi matang da akhangai jinna mamang thok photo bigre CAA jida India dagi foreign da sakhiba India da halpa yabagi citizen onan ba mati chena ba Manipur da talibat demand lachina NRC Manipur da koki illegal migrant mayama labanina masi de takthok ga deport ga BSR 1951 da ola matung da matina citizen obe aba yadaba da haiba lalansi da CAA pusalai ba matang da agoina NRC demand oi basi masi garim ga thaina bagi mong da opposite reaction da lakadra masigi matang jida guest salamna odu kinaba no lokesa oi thagachari wajadagi tamina si wapumsi नियम तसेंगना हाय ता अभी खुदिंग मक्सी CAA सुदुमगायरे NRC सुदुमगायरे मागे नियम दुदे द सबचाना चन्नब तागदी केंतामगा मगा कंट्राडिक्शन थोको वफम कसिलैते तबुतबु याउजिक NRC कोई चन्नबगी पोट सिदैदे याम कन्ना लैरिङै तंजा सिदैदा CAA पुजल कोई पोट मतम चाब्रा मफम चाब्रा हाइदुम कोई खन्ननिगाय होरि hojik sidaida aduna hojik isen side sidaida mai hona hodi be issue kaya ama lairi tanja sidaida masigi issue si loina na kaira makanda tongan ba issue amada sumnatangi India kan ba haibo matang sidaida Manipur yaw da bugumna India gi mainland da lairi ba luching be sing sin khan ba report am khlai ba hojik CAA pusala kolai ba hojik Manipur gi situation sikra mane settle ta gode gi che masi hana khana bam changi ba akoi gi Manipur gi praja sing amadi Manipur gi luching be sing adi yam harau jari ba somda free movement ko gi resume SMR chanare aduga adu tawre ada tawre ga ne yam si Manipur gi issue ga mari reina na prime minister na lo ko khongthang am te si hana da gi hona FMR se makoi da gi lo phongning gi wakalo lai ba adagi ko gi Manipur ga ko gi Burma ga tai na ba marak sidaida fencing to waga na highway ko to makoi gi hana strategy da makoi gi hana plan da policy da loi yo lai jara ba masida akoi na pami ba demand akoi na taliban demand lu chana ja bai wani Manipur dai sumaina irang am thoktana sumaina Manipur da achauba mi hat ni pul tawna dana leire adu nadi hari ba tanja sida de FMR sima lok tok pa adu fencing mo to bi bra dikana ya yaroi ka na du maina khallaka kan da to bi koi pon na chana si dai wani madu da akoi na gangja bai koi na haija ba pumna mok to center na tabi de ga ne ko gi yam kana adu maina adom da khantok harau thok bo so koi chumde chumde yam no ning no pode ba ko adi sidagi he na lura ba pot ba amma ko hojik manga taraga leiri ba talaga leiri ba adu ai juda kaita hanne yantra ga ta so da FMR la ko pa da pension ka ba ko pa da kilometer 300 more than 300 kilometer lai be da 10 kilometer pension ka ra ke do ba 10 kilometer pension ka ra ke do no ba aduga ngazagi border sidaida koi pension ka ba si makhol me amam ni aduda forest oi ba se forest oi ba se sidal loi lai re ba forest oi ba sidai nei ba changi motam chang ko ya de se hana da ke si houna ko gi free movement resume si chatna ba dei so houna ai ne yam na ko na singna da ba da yam na angak ko ba di kai nai kan da FMR channel ye Tanzania ko gi Burma gi Myanmar gi snow sing sina som da changak paga ai koi na ma koi gi lam da changak paga free movement se karane hen ge che masi koi lo khangna ra pone ba kajik to food pet la how the high up on the morom da ko ye changmo matam si da free movement gi resume channel riban lai riba area du paw da ko da chappa matam da ne we were never free ko ka dung da free hoi de ba tongan do makhal gi ko gi ka adu thogdam ni adu togdam ni pung adu teina adu ada ga na
mayam ama imposition mayam ama pisal lakada ekoi kaidonungda mafam duda delete torga leide ya handeba aduga manipur romda ekoi gi FMR gi area sida ida changakpo matamda manipur da kana kari check tauri changa ibudumi handribra gyan ta ponte ba changa chang kinba dum handribra khang ponte ba ada gi maram duna ne hojek ekoi gi migrant gi issue ga lakana mi mayam ama hekalam da khul mayam me hekalam da ritori ba mayam si aduna ekoi na kaya kanna center na wa ma phawga manipur gi wa phongang da center na ekoi gi demand manga taruki manung gani hum ditabi re ga di madu natte madu chengna Narendra Modi na tar di ekoi na harau bu su urga ngam ne khalle maram di kaino hais aina kaino ne aina tawki ba tawtu moina ani amadi ai thagale aina kari tawkam ja no aina gaina khalam go do mali aduna madai yam kumne yengsin anjani tawi poting je aduna aduga wakan khanda anjani lai ori bo pot mayam ama tare ba deban singh ji manu ga mayam am leiri maswai ki hanna masi hanna solution point jani natabi de issue si thaido ko yaba mawongda adu ada katukaran to ba man ba center gi thawak toro mayam am yauri se masi to anjani ge ji matang si de matam si dai na swai dam tagachari yam phajana mayek seng ojana thambire pakat periba thabok sidi premium regime lokthokpa aduga border fencing tawba masi yam phaba khongthang ni tawutabu ekoina taliba demand gi matungina masi madi tawbirage haidana hekta wari lawraga tawbirakwa domdadi oiramdong mande kitang chana ba hanadagi plan leiba aduga masidagi hena maru oiba mayam ama ekoina taliba demand sida dum yauri masi hana paikat pibagi mathoksu yam tari atai tangai phadaba tawde adaba paikhataba adaba mayam ama leiri masigumba mayam si paikhatribani na koi yam kana penthokpa aduga makhona tawrei sida koi bu manipur bu nungsibire manipur gi prajar singbu yamna khanbire haiba rom da yam kana koi khantoga penthoga leithoksu phatte haibani aduga paikhatpiriba thabak sigi damakta yam pai makhataba koina taliba demand sing si walhoriba sing adusu paikhat pira aba matamda ekoi manipur bu nuksire manipur gi praja sing khanbire haibasi madai du oine ekoi loksi haibani tagachari oja mathangi call lokachage hello good morning sir good morning call to birak liba kana oi birabano ai phone to jai se mang ifan de sa ko khongwan ta ni sa nungai ba paw am ta pu khaja ji sa anga ko paw nungai ba paw am ta haibio yes hai khol khumang kan on khumang ji kimung ga lupa lak tara ji es ge sia piragani mahak se kamno main si givan panba yai esai on komang hauki hariba mamang sahi gi september tarum doida moirang police station ni manung chanba sanpur disika tainaba chingpai khulda kuki lano bo singi bangkar da leramba maitai khul napoga kapna bada si givan upani adra monda manpur sarata ne hgsa lupa laktara pi ni haibsi yamna akoji kari hai tare lalhouba amada sibagi akoji mane uniform oiramasi lalhoubu bangkar da sibani lalhoubugi kan lalhoubu yauramaga aduna hge sa pigani haibasi matang si yamna angakwa amakhapi oi masai matang gs ki mote kamai lebagi haibtong tapiram oi tagajai wajai tamin oja kitang masida kitang kopna yingsalhaning bagi matang duni oja swai sida am jumne yam puri se hoju jit Canada ex gracia sin city ga dege amadi Canada to dige si yam na mun nakhal ka da amadi final decision decide to ra ka do da ex gracia wa pam ji si law to ko bai kan mana kari thabak karan thabak to rami haidana koi linga kisum bama tawri haidana dom da khag yeng bana taba ado ai ta di maram di cookie gi mai kai di series on komang katana te to ga ba cookie nam series ba aduna di cookie mi cham mam so series ba moi mi cham thing chi loina ma kai ko gi ex gracia che 10 lakh loi bi ga do ri bra adu ga mai tai snow mam series ba mam sing chi 10 lakh kaya kana pi ga ja no law to pa ita ta de on komang ha ki di law to re ma sai si cheng na akoi mayam loina khangna bapor ngak tani da cheng na ra ga di maram di sant irang che kitang nem dana ba irang che kitang shanti oirang na ba hona ba matam da cookie sing si kan them da ya da bagi situation la e nu ba ma le na ta madai gi area du dai da akoi gi cookie gi chindong ga bong ba khara lai ki da ba yaw bo sing du gi e sa si khara law tho ka da
ꯃꯣꯏꯁꯦ ꯈꯤꯇꯪ ꯐꯥꯖꯟꯕꯒꯤ ꯋꯥꯈꯜ ꯂꯩꯕ꯭ꯔꯥ ꯑꯗꯨꯋꯥꯏꯗꯨꯒꯤ ꯑꯦꯔꯤꯌꯥ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯁꯤꯗ ꯅꯠꯇꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅꯁꯨ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯁꯨ ꯑꯗꯨ ꯃꯉꯥꯏꯔꯦ ꯀꯨꯀꯤꯁꯤꯡꯕꯨ ꯊꯦꯝꯖꯤꯟꯅꯕ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃ꯭ꯌꯥꯟꯃꯥꯔꯤꯁꯤꯡꯕꯨ ꯊꯦꯝꯖꯤꯟꯅꯕ ꯈꯣꯠꯆꯤꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯆꯥꯏꯅꯥꯕꯨ ꯊꯦꯝꯖꯤꯟꯅꯕ ꯈꯣꯠꯆꯤꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯃꯥꯡꯐꯝ ꯊꯣꯛꯄ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤ ꯃꯥꯡꯐꯝ ꯊꯣꯛꯄ ꯃꯌꯥꯝꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯗꯒꯤ ꯃꯥꯡꯉꯒ ꯂꯣꯏꯅ ꯂꯥꯛꯏꯅꯦ ꯃꯅꯤꯄꯨꯔꯗꯒꯤ ꯄꯣꯠꯀ ꯊꯦꯝꯃꯤꯅꯦꯕ ꯉꯥꯌꯣꯝ ꯁꯥꯌꯣꯝ ꯄꯤꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯗꯒꯤ ꯕꯔꯃꯥꯒꯁꯤ ꯊꯦꯝꯃꯤꯅꯦꯕ ꯐꯅꯌꯥꯝ ꯊꯦꯝꯕ ꯇꯥꯔꯒꯁꯨ ꯕꯔꯃꯥꯒꯤꯗꯤ ꯇꯛꯁꯤꯟꯐꯝ ꯊꯣꯛꯄ ꯂꯧꯁꯤꯟꯐꯝ ꯊꯣꯛꯄ ꯂꯝꯗꯤ ꯈꯣꯞꯆꯤꯟꯐꯝ ꯊꯣꯛꯄ ꯂꯝꯗꯤ ꯈꯣꯞꯆꯤꯟꯕ ꯂꯦꯞꯄ ꯅꯠꯇꯦꯕ ꯍꯧꯖꯤꯛꯁꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯨꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯃꯈꯣꯏꯒꯤ ꯇꯥꯟꯐꯝ ꯊꯣꯛꯄ ꯍꯥꯠꯐꯝ ꯊꯣꯛꯄꯗꯨꯗꯤ ꯑꯗꯨꯃꯛ ꯍꯥꯠꯇꯕ ꯑꯗꯨꯒ ꯑꯩꯈꯣꯏꯗꯒꯤ ꯄꯤꯐꯝꯊꯣꯛꯄꯗꯨꯗꯤ ꯑꯗꯨꯃꯛ ꯄꯤꯕ ꯂꯧꯐꯝ ꯊꯣꯛꯄꯗꯨꯗꯤ ꯑꯗꯨꯃꯛ ꯂꯧꯕ ꯑꯗꯨꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯗꯨ ꯑꯣꯏꯅ ꯎꯖꯩꯌꯦꯅ ꯑꯩ ꯊꯝꯖꯒꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯒ ꯄꯨꯟꯗ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯗꯤ ꯁꯦꯄꯔꯦꯠ ꯑꯣꯏꯔꯦ ꯃꯅꯤꯄꯨꯔꯒ ꯄꯨꯟꯗ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯔꯤꯁꯤ ꯇꯣꯂꯣꯞ ꯂꯧꯔꯝꯗꯥꯏꯗꯗꯤ ꯑꯩꯈꯣই ꯃꯅꯤꯄꯨꯔꯒ ꯑꯗꯨꯃꯛ ꯄꯨꯜꯂꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯂꯧꯔꯝꯗꯥꯏꯗꯗꯤ ꯃꯅꯤꯄꯨꯔꯒ ꯑꯗꯨꯝ ꯄꯨꯜꯂꯤ ꯃꯅꯤꯄꯨꯔꯒ ꯁꯦꯄꯔꯦꯠ ꯑꯣꯏꯗꯦꯕ ꯃꯅꯤꯄꯨꯔꯗꯒꯤ ꯇꯣꯉꯥꯟ ꯇꯣꯈꯥꯏ ꯇꯥꯖꯔꯒꯦ ꯑꯩꯈꯣꯏ ꯇꯣꯂꯣꯞꯁꯨ ꯂꯧꯖꯔꯔꯣꯏꯒꯦꯅ ꯍꯥꯏꯔꯛꯄ ꯑꯦꯔꯤꯌꯥ ꯑꯗꯨꯋꯥꯏꯗꯨ ꯂꯥꯛꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯈꯔ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯕꯁꯨ ꯑꯗꯨꯃꯛ ꯌꯥꯕ ꯑꯗꯣ ꯑꯣꯅꯔꯦꯕꯜ ꯁꯤएमꯅ याखिनी मसी अखोई कछु मसी साथी पुरको यानी गाइने कलिसि तोलोब सरेंडर तोरक तपसे मसवाई सी एरिया सिना मकोई अपा मोय अपा मजे कर पिसल का सुदे याबे फियो लेब्रा अदाय दि यंगनबई दमक तोरकोसु रंबे याय कलि साथी पुरंगनबई दमक को अदु तौबतबु लेगांग न थबक तोरमो पांचोको बतमद तुंग करि वर कदगे जे आइना तुंग मियो यमगे असु बतबम तौरुदा दि अतै अतै मियो सिंसु कना कना करि जमान ला करगे सु मंदाय दिसु खलन जनिंगे अदु अखोगी मी अम थेमनबो होनबो मतमदा निगाय चौब तरा तरा थोलक तारदी मदाजु याम प्रॉब्लम होइने कल्ली मदाजु खंदरगा सोइदना तौबा ओरंगने कल्ली लेगा केसु पॉलिसी प्लान सोइदना लेजरिबनी मोइसु लेरंगने कल्ली अमबो ओरे याम अपबो खोंदांग हम कल्ली सीबा मगी एस ग्रेसिया पी बाइसे अदो एक्स ग्रेसिया पी रिबे एक्स ग्रेसिया दुना हेनना अखोय अकाय तो ओरकदौबा ओइतारगदी हारिबे एक्सप्रेस अदु पिहौदबना फै हाइबगे वाफुल्लोंदुने बेकोगी कॉलेजसिंगसिदा पुखलैसे अदना मणिपुरगी कोगी मरुओइबा नहा कया आमा मरुओइबा मियोय कया आमा तवाइना पथा पीख्रमनी मोइगिना करी करी लाउथोकपीबा लैरबा कुकीगी लाउथोराबनिना मणिपुरगी सुबै इकोगी तबाकी मियोयसिंगसु लाउथोकम तोको लाउथोकपीबा यारानी हाइबने सिंबा देमान मयामसु लाकदौ लैबनिना हाइबोत्रिगेदा कइको तुंगदा करी थोकदगे से यंगनजनिंगी लुक बिफोर यू लिव हाइबा इंग्राजीगी पाउरौदो मदु इकोगी लंगासिदा क्लिनिक्सिंग हंजनिंगे समाय तबजे होय थागतचरी ओजा कॉल लोखचगे हेलो कॉल तो बिरकलिबो kana ओबिरबनो तबे किंसुबला सुम खामो मसन काना सुने निकुम मन खुंजे काय कुमना जरी हाबियो ngasiगी tere makhangi pawdo yabugi paw mudang sa thamje tabdi yam nungai yamna pung su haragu phondok sei sa aikogi central gi pekha singda ite lon yauna topa lon traum de pekha thabi yaraga nai wo pham nang ta jawi lakani wo pham ni sir ite lon haibi si sir aikoi ite yogani exam mai ti aikoi bengali si aikoi ite lon ne lawi hoje angang sing ki emeji thali yore ite ne ka pekha thab noi lai tam badagi adu ngasi manipur de so si gamba ite ne ti keno si leina ji da yam sarang na bling center na su pekha thabi yaraga ne haibi si yam ne masi kano bengali me no han gidir bra aikoi ite ne kin oi gidir ite ne no orga di aikoi ite macha khara di aikoi gi exam kendo gidir du da daka oi bra मसी मखोजी हाना थरांग तोरो मोगे हाबी थरांग तोरो थंबिरेब्रा ओजा जिबदु बिछि चियांग नि येंगनबा ओजा सिं थंबिरेब्रा याला मसी मतांग सिदा निंसिन रो गेस की मसा खाइबा आइदि मिते नेंग बोरेब्रा बेंगोली ने बोरेब्रा हाबी मतांग सिदा तंगा एलाबरेट तो व्यू हायना सर आइदि माइकेदि नोरिसे सर होय होय तामिन ओजा दे ओजा अखोय कॉलर की वाफम सिदा कितंग थंबिबे याबा याम नुगाइनिंगै हराउनिंगै बो पाउनी वरिनी मरमदि कanda इंडियागी अखोगी सेंट्रल लोबे एग्जामसिंगदा अखोगी मणिपुरी लोन याउना तोवान रीजनल लैंग्वेज सिंग एग्जाम पीबे यालनी गाइसे तोवान बा अखोगी काचिनगयादा लेबे स्टेट सिंगबो
ꯑꯗꯨꯒ ꯁ꯭ꯇꯦꯠꯀꯤ ꯂꯣꯟꯁꯤꯡꯕꯨ ꯏꯟꯀꯔꯦꯖ ꯇꯧꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯡꯂꯣꯝꯗ ꯄꯨꯈꯠꯂꯛꯄꯒꯤ ꯊꯧꯁꯤꯜ ꯊꯧꯔꯥꯡꯒꯤ ꯃꯅꯨꯡ ꯆꯟꯕ ꯑꯃꯅꯦꯅ ꯑꯩꯈꯣꯏ ꯂꯧꯃꯤꯟꯅꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯜꯂꯤ ꯈꯛꯇ ꯑꯣꯏꯕ ꯄ꯭ꯔꯥꯛꯇꯤꯀꯦꯜꯂꯤ ꯀꯗꯥꯏ ꯐꯥꯎꯕ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯃꯗꯤ ꯀꯗꯥꯏ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯅ ꯇꯧꯕ ꯌꯥꯗꯧꯔꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯅꯩꯅꯔꯝꯕꯅꯦ ꯈꯜꯂꯤ ꯑꯗꯨꯁꯨ ꯂꯣꯏ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯊꯣꯛꯂꯛꯄ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ ꯌꯥꯝ ꯐꯩ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯇꯧꯔꯨꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯀꯟꯇ꯭ꯔꯥꯗꯤꯛꯁꯟ ꯂꯥꯛꯀꯗꯧꯕ ꯂꯩꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯇꯧꯍꯟꯖꯅꯤꯡꯗꯦꯅ ꯑꯩ ꯊꯝꯖꯒꯦ ꯍꯥꯏꯕꯗꯤ ꯀꯟꯇ꯭ꯔꯥꯗꯤꯛꯁꯟ ꯂꯥꯛꯄ ꯍꯥꯏꯕ ꯇꯥꯔꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯏꯔꯛꯀꯗꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡꯁꯤꯗꯩꯗ ꯑꯩꯈꯣꯏ ꯅꯍꯥꯟꯋꯥꯏ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯁꯦꯟꯇꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟ ꯃꯅꯤꯄꯨꯔꯤꯗ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣꯗ ꯂꯥꯛꯄꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯃꯔꯣꯟ ꯈꯣꯏꯕ ꯌꯥꯎꯗ꯭ꯔꯥ ꯃꯅꯤꯄꯨꯔꯤ ꯊꯣꯛꯇꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯤ ꯉꯥꯡꯉꯛꯄꯩ ꯃꯑꯣꯡꯒꯨꯝꯅ ꯑꯦꯗꯚꯔꯇꯥꯏꯖ ꯈꯔ ꯅꯍꯥꯟꯋꯥꯏ ꯌꯥꯝ ꯀꯟꯅ ꯑꯗꯨꯋꯥꯏꯒꯤ ꯄꯣꯠꯇꯨ ꯑꯣꯏꯅ ꯇꯣꯛꯀꯗꯧꯔꯤꯖꯥꯠꯂꯥ ꯑꯦꯛꯁꯄꯔꯠꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯃꯩꯇꯩꯂꯣꯟꯒꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯟꯚꯤꯖꯤꯂꯦꯁꯟ ꯄ꯭ꯂꯁ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯃꯤꯅꯔ ꯑꯣꯏꯍꯟꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯒꯁꯨ ꯃꯗꯨ ꯀꯥꯟꯅꯔꯣꯏꯅ ꯈꯜꯂꯤ ꯍꯦꯟꯅ ꯃꯗꯨ ꯑꯃꯥꯡꯕ ꯑꯣꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯄꯥꯕ ꯍꯩꯇꯕ ꯑꯩꯈꯣꯏꯒꯤ ꯈꯪꯗꯕ ꯃꯌꯥꯝ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯃꯤꯅꯔ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯔꯤꯖꯅꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯏꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁꯇ ꯏꯍꯧꯕꯅ ꯐꯩꯌꯦꯕ ꯏꯁꯝ ꯁꯝꯕ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗꯥꯠ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯅ ꯑꯦꯛꯁꯄꯔꯠꯁꯤꯡ ꯈꯟꯅꯔꯀꯥꯟꯗꯨꯗꯩꯗ ꯀꯧꯔꯀꯥꯟꯗꯨꯗ ꯃꯈꯣꯏꯕꯨ ꯐꯪꯐꯝꯗꯨꯕꯨ ꯑꯣꯏꯇꯥꯔꯒꯗꯤ ꯔꯤꯖꯅꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯊꯣꯛꯂꯛꯄ ꯃꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯏꯟꯗꯤꯌꯥꯒꯤ ꯂꯣꯟ ꯑꯆꯧꯕ ꯃꯆꯥ ꯄꯨꯝꯅꯃꯛꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯁꯛꯈꯪꯉꯛꯄꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯕꯨ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯃꯃꯥꯡꯗ ꯄꯟꯖꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯥꯗꯤꯛꯁꯟ ꯊꯣꯛꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯌꯥꯝ ꯀꯨꯞꯅ ꯑꯩꯈꯣꯏ ꯁꯦꯟꯅꯕꯤꯕ ꯍꯧꯕ ꯑꯩꯈꯣꯏꯒꯤ ꯆꯪꯉꯦꯅ ꯈꯜꯂꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯁꯨ ꯑꯗꯨ ꯉꯥꯏꯔꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯁꯨ ꯑꯗꯨ ꯉꯥꯏꯔꯦ ꯃꯦꯅꯦꯖ ꯇꯧꯕꯁꯤ ꯌꯥꯝ ꯍꯩ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯌꯦꯛꯁꯤꯅ ꯆꯠꯄ ꯍꯧꯔꯛꯄꯩ ꯇꯥꯟꯖꯥꯗꯨꯗꯩꯗ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯑꯣꯖꯥ ꯂꯩꯇ꯭ꯔꯦ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯅꯕ ꯑꯣꯖꯥ ꯂꯩꯇ꯭ꯔꯦꯅ ꯇꯍꯥꯅ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯑꯣꯖꯥ ꯃꯌꯥꯝ ꯑꯃ ꯂꯧꯅꯕ ꯏꯟꯇꯔꯚꯤꯌꯨ ꯑꯃ ꯄꯥꯡꯊꯣꯛꯈꯤꯗꯅ ꯑꯗꯨꯋꯥꯏꯒꯤ ꯍꯦꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯥꯟꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯇꯦꯠ ꯄꯥꯡꯊꯣꯛꯈꯤꯕꯗꯣ ꯑꯗꯨ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯇꯦꯠꯁꯤ ꯄꯥꯡꯊꯣꯛꯏꯗꯣ ꯃꯗꯨꯒꯤ ꯄꯥꯟꯗꯝꯁꯤ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯇꯦꯠꯀꯤ ꯁꯤꯗꯒꯤ ꯄꯥꯁ ꯇꯧꯕ ꯑꯣꯖꯥꯁꯤꯡꯁꯤ ꯈꯜꯂꯀꯥꯟꯗ ꯃꯩꯇꯩ ꯃꯌꯦꯛꯁꯤ ꯀꯣꯂꯦꯖ ꯐꯥꯎꯕꯒꯤ ꯊꯥꯛꯇ ꯌꯥꯎꯔꯛꯑꯕꯅꯤ나 ꯍꯧꯖꯤꯛ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯊꯥꯛ ꯐꯥꯎꯕꯗ ꯁꯦꯀꯦꯟꯗꯔꯤ ꯊꯥꯛꯄꯗ ꯌꯥꯎꯔꯛꯑꯕꯅꯤꯅ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯇꯦꯠ ꯄꯥꯁ ꯇꯧꯔꯕ ꯑꯣꯖꯥꯁꯤꯡ ꯈꯜꯂꯀꯥꯟꯗꯨꯗ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏ ꯇꯝꯕꯤꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯂꯧꯈꯤꯕꯅꯦꯕ ꯑꯗꯨꯒꯤ ꯂꯧꯕ ꯂꯣꯏꯔ ꯃꯇꯨꯡꯗꯨꯗꯩꯗ ꯃꯈꯣꯏꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯈꯣꯏꯁꯤ ꯑꯣꯖꯥ ꯑꯣꯏꯅ ꯈꯟꯗ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯄ꯭ꯂꯤꯃꯦꯟꯇꯔꯤꯒꯤ ꯑꯣꯏꯕ ꯑꯦꯛꯖꯥꯝ ꯑꯃꯁꯨ ꯑꯃꯨꯛ ꯂꯧꯔꯁꯤ ꯃꯩꯇꯩ ꯃꯌꯦꯛ ꯈꯛꯀꯤ ꯅꯠꯇꯕꯗ ꯏꯪꯂꯤꯁ ꯀꯗꯥꯏ ꯐꯥꯎꯕ ꯌꯥꯎꯔꯕ ꯁꯥꯏꯟꯁ ꯀꯗꯥꯏ ꯐꯥꯎꯕ ꯃꯦꯠꯁ ꯀꯗꯥꯏ ꯐꯥꯎꯕ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯌꯦꯡꯍꯧꯔꯁꯤ ꯃꯈꯣꯏꯁꯤ ꯃꯔꯝꯗꯤ ꯑꯣꯖꯥ ꯑꯣꯏꯅ ꯈꯜꯂ ꯇꯧꯕ ꯀꯥꯡꯕꯨꯅꯤꯅꯦ ꯀꯥꯏꯅ ꯍꯥꯊꯨ ꯇꯍꯥ ꯂꯧꯁꯟꯈ꯭ꯔꯀꯥꯟꯗꯨꯗꯩꯗ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ 8, 9, 10ꯁꯦ ꯎꯏꯔ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯦ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯑꯁꯨꯛ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯅ ꯂꯧꯈꯤꯕ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯑꯣꯖꯥꯁꯤꯡꯕꯨ ꯍꯨꯟꯗꯣꯛꯑꯕ ꯀꯥꯟꯗ ꯀꯅꯥꯅ ꯇꯥꯛꯈ꯭ꯔꯕ ꯀꯅꯥꯅ ꯇꯝꯕꯤꯈ꯭ꯔꯕ ꯍꯧꯖꯤꯛ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯗꯅ ꯃꯦꯅꯦꯖ ꯇꯧꯁꯤꯟꯈꯤꯗꯅ ꯏꯟꯇꯔꯅꯦꯠ ꯑꯦꯔꯦꯟꯖꯃꯦꯟ ꯑꯃ ꯇꯧꯈꯤꯗꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯣꯂꯦꯖꯒꯤ ꯊꯥꯛ ꯌꯧꯅ ꯆꯠꯈ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯇꯍꯥ ꯍꯌꯦꯡ ꯍꯪꯆꯤꯠꯃꯛ ꯃꯊꯧ ꯇꯥꯔꯦ ꯀꯥꯏꯅ ꯈꯜꯂꯝꯕ ꯄꯣꯠꯇꯨꯗ ꯍꯨꯟꯗꯣꯛꯑ ꯊꯝꯃꯝꯃꯦ ꯑꯗꯨꯅ ꯃꯁ꯭ꯋꯥꯏꯁꯤꯗꯩꯗ ꯃꯅꯤꯄꯨꯔꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯗꯨꯃꯛ ꯃꯦꯅꯦꯖ ꯇꯧꯕꯒꯤ ꯍꯩꯁꯤꯡꯕ ꯂꯩꯕꯅꯤ ꯃꯦꯅꯦꯖ ꯇꯧꯈꯤꯔꯦꯅ ꯈꯜꯂꯤ ꯑꯗꯨ ꯃꯦꯅꯦꯖ ꯇꯧꯕ ꯍꯥꯏꯕꯁꯤꯃꯒ ꯍꯥꯏꯗꯤ ꯇꯨꯗꯦ ꯐꯨꯗꯦ ꯃꯦꯅꯦꯖ ꯇꯧꯁꯤꯟꯕ ꯍꯥꯏꯕꯁꯤꯒ ꯑꯗꯨꯒ ꯃꯥꯏ ꯄꯥꯛꯅ ꯑꯁꯦꯡꯕ ꯃꯑꯣꯡꯗ ꯃꯌꯦꯛ ꯁꯦꯡꯅ ꯃꯔꯤꯛ ꯆꯨꯝꯅ ꯆꯠꯄ ꯍꯥꯏꯕꯁꯤꯡꯗ ꯈꯦꯠꯅꯕ ꯂꯩꯕꯅꯤꯅ ꯃꯗꯨꯋꯥꯏꯗꯤ ꯌꯦꯡꯁꯤꯟꯍꯟꯖꯅꯤꯡꯉꯤ ꯇꯨꯡ ꯁꯥꯡꯅ ꯑꯣꯏꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯍꯔꯥꯎꯕ ꯄꯥꯎꯅꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯐꯝ ꯊꯣꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯌꯥꯝ ꯐꯖꯅ ꯊꯝꯕꯤ ꯑꯩꯈꯣꯏꯒꯤ ꯌꯥꯅ ꯌꯥꯅꯕ ꯇꯧꯁꯟꯕ ꯍꯥꯏꯕꯗꯨ ꯅꯠꯇꯕꯤꯗ ꯊꯥꯡꯉꯩ ꯁꯦꯡꯅ ꯊꯕꯛꯇꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯅꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯑꯍꯣꯕ ꯖꯒꯥ ꯌꯥꯎꯔꯛꯇꯅꯕ ꯃꯗꯨ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯈꯟꯅꯕꯤꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯦꯟꯅ ꯁꯣꯏꯗꯅꯕꯒꯤꯗꯃꯛꯇ ꯆꯦꯛꯁꯤꯜꯍꯟꯅꯤꯡꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯐꯣꯟꯊꯣꯛꯆꯔꯛꯏꯕ ꯔꯥꯖꯊꯥꯟꯗꯩ ꯁꯦꯛꯁꯄꯤꯌꯔ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯣꯟꯂꯥꯏꯟꯒꯤ ꯑꯣꯖꯥꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯄꯥꯎ ꯄꯨꯈꯠꯆꯗ꯭ꯔꯤꯉꯩꯗ ꯈꯟꯅꯗꯕꯗꯤ ꯌꯥꯗꯕ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔꯗ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯨꯕꯒꯤ ꯑꯗꯩꯗ ꯑꯣꯖꯥꯗ ꯑꯩꯅ ꯄꯨꯈꯠꯆꯔꯦꯅ ꯑꯣꯖꯥꯅꯁꯨ ꯃꯁꯤꯗꯩꯗ ꯂꯥꯟꯅ ꯋꯥꯔꯧꯕꯤꯗꯅꯕ ꯋꯥꯐꯝ ꯑꯃ ꯑꯩ ꯍꯥꯟꯅ ꯑꯣꯖꯥꯗ ꯔꯤꯀ꯭ꯋꯦꯁ ꯑꯩ ꯍꯪꯒꯠꯆꯍꯧꯒꯦ
थमजनी वाफम जी हौजिक सिगी हौरे इबन लानसी मणिपुर गवर्नमेंट वार ऑन ड्रग अदगी इविक्शन तौबदगी तौरखिबा लान हाइबसी तम तमना कोई ऑनरेबल चीफ मिनिस्टर मथानासु हाइजरए मरांग हानगी हाइताय अदु तोइगम चोक्सिगी लानसदगी हौरकपा ओइरगा हौजिकसे अखोइगी ngaraang handasु kuidri ko akoigi loktak ki da khasa siram kana kamai tawraga thambano samho aduma khangdre hoi hoi dagi electric na mungmai pha nga pharam bagi matang loktak leji akoigi maitai pangali sin naw khara mu oiram ne ko sida yamna nuai ta badi maitai na su pharam gani yama phaba bodi aina haye ni na eni manipur da hojik se holai bo lan se da akoigi maitai pangan gi इसिनाउसिंग से ड्रग थाबदसु अयामबसे मोय ओइरंबा मैतै सो दम यावरंगने बको थादि हाइबबुदि नते आइना हाइजेनिंगना अदो अयामबा ड्रग थाबदसु मोय ओइरंबा अदगी सोंगागी जियो जिक तौरई जियो नो आइजदि हाबा दुगी सिगी मतंग गैदा आइना वखंदा अमखतंग खल्लेबा मैतै दुसु फतब मयाम दि लई तोइगम चु पोपिन जे कुकी न थारागा मनुंग जे तौरगा चाबसिना अखोय मैतै पांगन सिनाउसु यावरगा मैतै सु यावरगा प्लब चारिनेबा कुकी जु चारिने ना गा चारिने को मांगनी अबदी पुलप मांगनी नि खंगनेबा समहाव ललोन बखर न तोंजरगजु सिगी मतंग जिकी लोकताक की दैदा थेंगना कोइ दैदा ओजागी मोता के हाइनी ngasi मैतै पांगन न लौरिबा थौदांसे लानजु अदुकी मदिक चावि ताव सावगुम छु कनागुम सम हाउ गेट्स वाइ खरना लान चलहनबा लान पुरनबा लंबी सि दैदा ओजागी मोत खिदंग थंबिरा मोनाइना ओजादा हंगचै होय होय थगचरी ओजा अखोइगी होजिक तौरिबा इरांगसिदे अखोइगी तोंगन तोंगन आइन यादब मोंगदा थबक थोरम तौबा ड्रग पुरंबबु ओइसनु लान अखोइगी लोकताक तंगा इलेक्ट्रिक शॉक तौरग इलेक्ट्रिक करेंट सनरगा फाबु ओइसनु अदुम ngarangsु एयरपोर्ट मनुंगदगी रुपा करोड़ अनि रोंगी अदुम सना फारी मसिसु अदुम मसि मैतैनी मैतै हाबु लैते मैतै पांगल हाबु लैते अदुगा अखोइगी ट्राइब हाबु लैते अदुम यावरी नोंगमना मैतै पांगल फारुबनी नोंगमना मैतै फारुबनी अदुदा अदुम मैतै हाइबनी मैतै पांगल हाइबनी नत्रगना ट्राइब नि अदुनी अदानी ना हाइबगी वाखतनी अदुबो लोइनमक कांगलु खुदिमक अफबा मी मयाम अमा लै अदुगा फतबा मी सु अदुम लोइनमक यावी मसिमकना अमककना मसि तौरमे अनि न तौरमे हाइदना मैतै पांगल लोइन फत्रे नत्रगना मैतै सि लोइन फत्रे चिंगमी ट्राइब से लोइन फत्रे हाइबा लोइन लोबसु यादब लै अदुबो जा स्वाइ सिदा अखोइगी फने यामना फन तौब तारगसु अखोइगी कांगलुक की मरक सिदा अखोइगी मियोइ खरन हेगेक चेंथनब होनबा मैतैगी मरक ओइसनु मैतै पांगली मरक ओइसनु अमा हेक्तो ओइसनु जा स्वाइ सिदा हेगेक तौरेबसे मसिदा अखोइ खितंग मजान थंबिबे याबो वखल तामिननबा सुम फतबा थबकसिंग सि तौदनबा खितंग थंबियो जा जगे हम तुमे सोशल में वो वापम सिंह चुम्बन आकरने है बदी ताकि रिबा हाई पोट पुनः मक्सी मैं हमने उन्नबा दुनी मैं हमने उन्नबा मियाम की सेंस तो ले नबा जैसे कोई मांग ले पोट में बको मधु कंते काय तो लेते मस्से कोई खुदिंग मंगने चुम्थोंग में नबा से कोई खुदिंग मके दायित्व अदुगा यामना थमजरिंग पोस्टक मदी कोई फतब थबक तो हुराना नागे थबक तो बसिंग सिगी दे हैव नो रिलीजन एंड दे हैव नो फेथ एट ऑल मकोई सिगी फतब तो बसिंग सिगी मकोई की रिलीजन लेते मकोई की धर्म लेते मकोई की फेथ लेते मसिमा अदुगा असिगुम हुराना नागे थबक तो बसिंग से सेक्सुअल नदी खंगी दबा लेरंबा याय मकोई सिंग से कोई की समाज की मनुंग दसु अदुके बदे डिस्क्रिमिनेट तौरग थमी मकोई सिंग से ड्रग ललोन बसिंग अदुगा फतब थबक तौबसिंग इसें सेंग नारकांदा फतब थबक तौबसिंग ड्रग ललोन बसिंग यू थकबसिंग निशा चाबसिंग अदुगा संदोय चाबा फाउदे इवन को समजरमगे मकोई से समाज की थाक्सिदैदा अदुकी मतिक नेम न मकोई सिलै अखोई की रिलीजियस की फंक्शन सिंग रिलीजियस की ओइबा थबक थोरम मयाम म पुनबा मतमदा मकोई सिंग से तोखायना तम्बी पुनबदे हंदे सुंबा मयाम सिंग कोई लोइनमक अखोई तेंगना हाइद्रगसु मसिगुम्बा मयाम सिंसी लई अदना मकोई की धर्म लेती हाइबसिना तसेनमक कोई पेनमिनस धर्म लेतबा मियोय सिंसु वारक वाटे मकान दुदैदा अखोई समाज की मेन स्ट्रीम पुजलक पाइबसिमसु अखोई की थबकनी धर्म की मकोई की धर्म लेती हाइदना अखोइना थबकन थमतारगदी मकोइना फतब थबक मयाम अमा तौरा अकान दुदैदा अखोई खुदिमुके अमांगबु ओइगदमनिना मकोई से फाजिन पुजलकांदा आयन की थोंदा करी करी तौबे याबगे से तौमिनरकांदा मकोई से मपुन जी चुप्पगी होइना अखोगी
ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯜꯂꯒ ꯊꯝꯕ ꯑꯃ ꯆꯪꯉꯤ ꯄꯨꯟꯁꯤꯜꯂꯒ ꯊꯝꯕ ꯏꯟ ꯗ ꯁꯦꯟꯁ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯅ ꯀꯣꯃꯤꯠ ꯇꯧꯔꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯁꯤ ꯐꯪꯐꯝ ꯊꯣꯛꯄ ꯗꯟꯗꯤꯁꯦ ꯃꯁꯤ ꯃꯔꯤꯛ ꯆꯨꯝꯅ ꯑꯩꯈꯣꯏ ꯐꯪꯍꯟꯕ ꯃꯊꯧ ꯇꯥꯏ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯦꯜꯁꯦ ꯃꯈꯣꯏꯒꯤ ꯕꯦꯀꯤꯡꯗ ꯂꯩꯕꯁꯤꯡꯅ ꯃꯈꯣꯏꯁꯦ ꯊꯥꯗꯣꯔꯛꯑꯀꯥꯟꯗ ꯑꯆꯧ ꯑꯁꯥꯡ ꯆꯤꯟꯗꯣꯡ ꯀꯝꯗꯣꯡꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯕꯦꯀꯤꯡꯗ ꯍꯦꯛꯇ ꯂꯩꯔꯝꯕ ꯐꯥꯖꯤꯟ ꯐꯥꯔꯨꯔꯦ ꯄꯨꯜꯂꯨꯔꯦ ꯃꯈꯣꯏ ꯅꯤꯅꯤ ꯍꯨꯝꯅꯤ ꯆꯠꯇꯕ ꯍꯦꯛꯇ ꯖꯦꯜꯗꯒꯤ ꯍꯦꯛꯇ ꯊꯥꯗꯣꯛꯈꯤꯕ ꯂꯧꯊꯣꯛꯈꯤꯕ ꯃꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯁꯤ ꯂꯩꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯆꯧꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯀꯣꯃꯤꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯩꯇꯩꯕꯨ ꯑꯣꯏꯁꯅꯨ ꯃꯩꯇꯩ ꯄꯥꯉꯜꯕꯨ ꯑꯣꯏꯁꯅꯨ ꯀꯨꯀꯤꯕꯨ ꯑꯣꯏꯁꯅꯨ ꯅꯥꯒꯥꯕꯨ ꯑꯣꯏꯁꯅꯨ ꯀꯤꯗꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯏꯁꯦ ꯃꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯀꯤꯗꯕꯒꯤ ꯃꯆꯥꯛꯁꯤ ꯂꯥꯛꯏꯁꯤ ꯀꯅꯥꯅ ꯂꯥꯛꯍꯜꯂꯤꯒꯦꯁꯦ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯕꯨ ꯏꯟꯐꯣꯔꯁ ꯇꯧꯔꯤꯕ ꯏꯟꯐꯣꯔꯁꯃꯦꯟ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯦꯕ ꯃꯁꯤ ꯋꯥꯟꯁ ꯑꯃꯨꯛꯇꯪ ꯐꯥꯈꯤꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯗꯟꯗꯤꯁꯤ ꯌꯥꯝ ꯆꯥꯎꯏꯀꯣ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯁꯦ ꯍꯧꯖꯤꯛ ꯗ꯭ꯔꯒꯀꯤ ꯂꯂꯣꯟꯕꯁꯤꯡꯁꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯗꯤ ꯀꯣꯜꯀꯇꯥꯒꯤ ꯁꯤꯐꯥꯏꯁꯤꯡꯅꯒ ꯐꯥꯔꯗꯤ ꯃꯈꯣꯏꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯀꯤꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯐꯥꯏꯅ ꯐꯥꯕꯗꯤ ꯀꯤꯕꯤꯗꯦ ꯀꯣꯜꯀꯇꯥꯒꯤ ꯁꯤꯐꯥꯏꯅ ꯐꯥꯔꯗꯤ ꯀꯤꯔꯤꯑꯕ ꯀꯣꯜꯀꯇꯥꯒꯤ ꯁꯤꯐꯥꯏꯅꯕꯨ ꯐꯥꯔꯗꯤ ꯆꯍꯤ 5 10 ꯑꯃꯗꯤ ꯀꯝꯄꯜꯁꯔꯤꯅꯦꯕ ꯀ꯭ꯔꯣꯔ ꯄꯤꯔꯁꯨ ꯂꯧꯊꯣꯛ ꯌꯥꯕꯅꯦꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯋꯥꯟꯁ ꯑꯃꯨꯛꯇꯪ ꯐꯥꯈꯤꯕꯁꯤ ꯅꯦꯛꯁ ꯋꯤꯛꯇ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛꯇ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯎꯔꯦꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯁꯤꯐꯥꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯈꯪꯅꯤꯡꯉꯤꯕ ꯄꯣꯠꯇꯤ ꯏꯟꯗꯤꯌꯥꯒꯤ ꯂꯣ ꯑꯁꯤ ꯀꯜꯀꯇꯥꯗꯅ ꯑꯃ ꯃꯅꯤꯄꯨꯔꯗꯅ ꯑꯃ ꯗꯦꯜꯂꯤꯗꯅ ꯃꯨꯝꯕꯥꯏꯗꯅ ꯑꯃ ꯑꯣꯏꯔꯤꯕ꯭ꯔꯥꯕ ꯑꯗꯨ ꯅꯠꯇꯦꯕ ꯃꯁꯤ ꯈꯦꯠꯅꯔꯤꯕꯗꯤ ꯀꯅꯥꯅꯣ ꯍꯥꯏꯀꯥꯟꯗ ꯏꯟꯐꯣꯔꯁꯃꯦꯟꯇ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯄꯋꯥꯔꯗꯨꯅꯦꯕ ꯈꯦꯠꯅꯔꯤꯕ ꯄꯣꯠꯁꯤ ꯑꯗꯨꯅ ꯃꯁꯤꯗ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯃꯤꯟꯅꯔꯒꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯃꯕꯨ ꯑꯣꯏꯔꯦ ꯁꯤꯒꯨꯝꯕ ꯍꯨꯔꯥꯟ ꯂꯅꯥꯒꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯡꯂꯕ ꯁꯥ ꯑꯁꯤꯒꯨꯝꯕ ꯁꯤꯡꯗ ꯑꯁꯤꯒꯨꯝꯕ ꯂꯤꯆꯠ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯁꯤꯗꯤ ꯃꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯗꯟꯗꯤ ꯃꯈꯣꯏꯗ ꯄꯤꯒꯗꯧꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯝꯃꯨꯅꯤꯇꯤꯒꯤ ꯃꯔꯛꯇ ꯈꯛꯇ ꯅꯠꯇꯅ ꯃꯈꯣꯏꯗꯤ ꯃꯅꯤꯄꯨꯔꯗ ꯃꯥꯂꯦꯝꯗ ꯃꯣꯏꯒꯤ ꯃꯐꯝ ꯂꯩꯇꯦꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡꯁꯦ ꯌꯥꯝ ꯀꯟꯅ ꯊꯤꯒꯠꯂꯀꯥꯟꯗ ꯍꯨꯝꯒꯠꯂꯀꯥꯟꯗ ꯀꯅꯥꯅ ꯏꯟꯁꯤꯜꯂꯀꯥꯟꯗ ꯀꯔꯤ ꯇꯧꯔꯤꯒꯦꯁꯦ ꯈꯪꯗꯣꯛꯑꯀꯥꯟꯗꯅꯦ ꯃꯁꯤ ꯑꯊꯨꯕꯗ ꯗꯟꯗꯤ ꯄꯤꯍꯧꯁꯤ ꯅꯠꯇꯕ ꯇꯥꯔꯗꯤ ꯁꯨꯝ ꯍꯩꯅꯔꯛꯇꯅ ꯁꯨꯝ ꯂꯥꯏꯅꯥꯁꯤ ꯁꯨꯝ ꯁꯟꯗꯣꯔꯛꯇꯅ ꯄꯥꯛꯇꯅ ꯍꯩꯅꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯝꯃꯨꯅꯤꯇꯤꯗꯨ ꯈꯛꯇꯪ ꯃꯥꯏ ꯄꯨꯕꯒꯤ ꯃꯊꯛꯇꯅꯦ ꯑꯩꯈꯣꯏꯒꯤ ꯑꯦज ꯑꯦ ꯍꯣꯜ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯃꯥꯏ ꯄꯨꯅꯕ ꯃꯤꯒꯤ ꯁ꯭ꯇꯦꯠ ꯑꯦꯅꯤꯃꯦꯜ ꯑꯃ ꯆꯥꯊꯣꯛꯑꯦꯅ ꯍꯥꯏꯇꯥꯔꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯁꯤꯕꯨ ꯀꯗꯥꯏꯗꯅꯣꯅꯦ ꯂꯩꯗꯣꯏꯁꯦ ꯃꯗꯨꯗ ꯃꯈꯣꯏꯅ ꯃꯩꯇꯩꯔ ꯃꯨꯁꯂꯤꯝ ꯃꯩꯇꯩ ꯄꯥꯉꯜꯂ ꯀꯨꯀꯤꯔ ꯅꯥꯒꯥꯔ ꯍꯥꯏꯗ ꯍꯪꯉꯛꯑꯣꯏꯕ ꯃꯤꯅꯗꯤ ꯃꯅꯤꯄꯨꯔꯗ ꯃꯣꯏꯒꯤ ꯅꯦꯁꯅꯦꯜ ꯑꯦꯅꯤꯃꯦꯜꯗ ꯃꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯦꯅꯤꯃꯦꯜ ꯆꯥꯊꯣꯛꯑꯦ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯃꯅꯤꯄꯨꯔꯤꯅ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯣ ꯃꯣꯏꯁꯤꯡꯗꯨ ꯊꯨꯞꯆꯟꯕ ꯑꯃ ꯆꯪꯉꯦ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯑꯣꯖꯥꯅ ꯊꯝꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯁꯥꯔ ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩ ꯎꯆꯤꯋꯥꯅ ꯐꯥꯎꯕꯒꯤ ꯐꯤꯔꯣꯖꯅꯤ ꯁꯥꯔ ꯍꯣꯏ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥꯗꯒꯤ ꯈꯪꯕꯤꯅꯤꯡꯕ ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝ ꯑꯍꯥꯟꯕꯃꯛꯇꯗ ꯁꯥꯔ ꯑꯃꯗꯤ ꯒꯦꯁꯕꯨ ꯊꯣꯛꯄꯨꯅ ꯏꯀꯥꯏꯕ ꯄꯤꯖꯔꯤ ꯍꯣꯏ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦ ꯍꯥꯏꯔꯤꯕ ꯇꯝꯄꯥꯛꯁꯤꯗ ꯃꯣꯔꯦꯁꯤꯗ ꯇꯧꯔꯤꯁꯤ ꯃꯣꯏꯅ ꯀꯨꯀꯤꯁꯤꯡꯅ ꯁꯥꯁꯣꯟ ꯄꯥꯏꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯣꯔꯦꯗ ꯃꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯉꯥꯛ ꯁꯦꯜꯂꯤꯕ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯕꯨ ꯄꯤꯖ ꯄꯤꯊꯛꯄ ꯇꯧꯕꯤꯗꯅ ꯃꯣꯏꯅ ꯌꯥꯝꯅ ꯁꯥ ꯉꯥꯒꯨꯝꯅ ꯇꯧꯔꯤꯕꯁꯦ ꯁꯥ ꯃꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯄꯥꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯕꯤꯔꯦꯟꯅ ꯇꯞꯅꯕꯨꯗꯤ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯍꯥꯏꯕꯒꯤ ꯄꯥꯎꯕꯨꯗꯤ ꯑꯗꯨꯝ ꯂꯩꯖꯔꯕ ꯍꯣꯏ ꯑꯗꯨꯒ ꯍꯦꯛ ꯃꯄꯨꯡ ꯐꯥꯅ ꯑꯣꯏꯕꯗꯨꯗꯤ ꯑꯣꯏꯐꯥꯠꯇ꯭ꯔꯤꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯇ ꯏꯀꯣꯅꯣꯃꯤ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯅꯤꯅ ꯇꯧꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯚꯥꯏꯔꯦꯜ ꯑꯃ ꯆꯠꯈꯤꯕ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯒꯤ ꯃꯤꯗ ꯊꯥꯖꯤꯜꯂꯤ ꯍꯥꯏꯕ ꯀꯩꯅꯣ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯁꯨ ꯂꯩꯅꯈꯤꯗ꯭ꯔꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯅꯈ꯭ꯔꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯏꯒꯤ ꯃꯤꯅ ꯇꯧꯔꯤꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯈꯝꯊꯦꯡꯅ ꯋꯥꯔꯕꯁꯤꯒꯤꯗꯃꯛꯇ ꯃꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯠꯊꯣꯛꯆꯔꯒꯦꯅ ꯇꯧꯔꯤꯁꯤꯗ ꯑꯣꯖꯥ ꯃꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯜ ꯑꯁꯤ ꯀꯩꯗꯧꯉꯩ ꯄꯨꯕꯤꯔꯛꯀꯗꯧꯔꯤꯅꯣ ꯍꯥꯏꯕꯁꯤ ꯉꯥꯏꯕꯗ ꯋꯥꯖꯔꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨ ꯃꯔꯛꯇꯨꯅ ꯒꯦꯁꯇꯒꯤ ꯋꯥꯐꯝ ꯈꯔ ꯇꯥꯖꯒꯦꯅ ꯇꯧꯔꯛꯄꯅꯤ ꯍꯣꯏ ꯊꯥꯒꯠꯆꯔꯤ
ꯍꯣꯏ ꯑꯣꯖꯥ ꯋꯥꯐꯝꯁꯤ ꯈꯔ ꯑꯗꯨꯝ ꯇꯁ ꯇꯧꯔꯒ ꯑꯗꯨꯝ ꯄꯨꯕꯤꯔꯝꯃꯦ ꯃꯣꯔꯦꯒꯤ ꯃꯇꯥꯡꯗꯁꯨ ꯃꯣꯔꯦꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯅ ꯆꯥꯅ ꯊꯛꯅꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯗ ꯄꯤꯗꯅꯕꯒꯤꯗꯃꯛꯇ ꯗꯨꯀꯥꯟꯁꯤꯡꯗ ꯍꯥꯏꯕ ꯑꯗꯨꯒ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯁꯨ ꯐꯥꯖꯤꯜꯂꯨꯕꯗꯒꯤ ꯊꯥꯗꯣꯔꯛꯄ ꯒꯥꯔꯤ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯨꯕꯗꯒꯤ ꯀꯣꯟꯅꯊꯪꯗ ꯒꯥꯔꯤꯁꯤ ꯐꯪꯈꯤꯕꯒꯤ ꯋꯥꯐꯝꯕꯨꯗꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯇꯥꯡꯁꯤꯗ ꯂꯥꯛꯏꯕꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯁꯤꯅ ꯑꯋꯥꯠ ꯑꯄꯥ ꯃꯌꯥꯝ ꯑꯃ ꯆꯥꯅ ꯊꯛꯅꯕ ꯃꯈꯣꯏꯅ ꯄꯤꯗ꯭ꯔꯒꯁꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯍꯟꯗꯕꯕꯨꯗꯤ ꯑꯗꯨꯝ ꯉꯝꯕ ꯌꯥꯏ ꯃꯌꯥꯝ ꯑꯃ ꯄꯥꯝꯕꯩ ꯃꯌꯥꯝ ꯑꯃ ꯁꯤꯟꯅꯔꯒ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯠꯊꯔꯤꯕ ꯃꯑꯣꯡꯁꯤꯗꯤ ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯇꯧꯕ ꯊꯕꯛꯅꯤ ꯁꯤꯒꯨꯝꯕ ꯃꯁꯤꯗ ꯁ꯭ꯇꯦꯠ ꯐꯣꯔꯁꯇ ꯄꯤꯕ ꯌꯥꯔꯣꯏ ꯀ ꯍꯥꯏꯕ ꯑꯇꯝꯅꯅ ꯁꯤꯒꯨꯝꯕ ꯆꯥꯅ ꯊꯛꯅꯕ ꯏꯁꯤꯡ ꯐꯥꯎꯕ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯥꯛꯄꯁꯤꯗꯤ ꯃꯁꯤꯗꯤ ꯅꯤꯌꯣꯝꯒꯤ ꯋꯥꯡꯃꯗꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯅꯣꯏꯅ ꯄꯤꯗ꯭ꯔꯁꯨ ꯑꯩꯈꯣꯏꯅ ꯁꯣꯝꯗꯩ ꯄꯣꯔꯛꯑꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯤꯒꯅꯤ ꯀꯥꯅ ꯍꯥꯏꯕꯔꯣꯝꯗ ꯅꯠꯇꯕꯤꯗ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯦꯛꯁꯟꯗꯨ ꯂꯧꯈꯠꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨꯅꯤ ꯃꯌꯥꯝꯁꯨ ꯑꯗꯨം ꯂꯩꯅꯔꯤꯕꯁꯨ ꯑꯣꯖꯥ ꯑꯗꯨꯒ ꯀꯩꯗꯧꯉꯩ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯤ ꯂꯣꯏꯔꯛꯄ ꯌꯥꯕꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯍꯤꯡꯃꯤꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤना ꯏꯃꯥ ꯏꯕꯦꯜ ꯑꯗꯨꯒ ꯈꯨꯜ ꯉꯥꯛꯂꯤꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯅ ꯃꯥꯒꯤ ꯉꯝꯖꯕ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯀꯥꯞꯅꯕꯝꯗ ꯂꯩꯕꯈꯛꯅ ꯑꯩꯈꯣꯏ ꯂꯥꯟꯁꯤ ꯂꯥꯟꯊꯦꯡꯅꯕ ꯅꯠꯇꯦ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯁꯤꯟꯐꯝꯗ ꯂꯩꯅꯔꯒ ꯏꯟꯖꯥꯡ ꯅꯥꯄꯤ ꯌꯣꯜꯂꯤꯕꯗꯨꯁꯨ ꯂꯥꯟꯊꯦꯡ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯗ꯭ꯔꯦꯁꯀꯤ ꯀꯔꯤꯒꯤ ꯇꯧꯔꯤꯕ ꯑꯅꯥ ꯂꯥꯌꯦꯡꯁꯪꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯂꯣꯏꯅꯃꯛ ꯂꯥꯟꯊꯦꯡꯅꯔꯤꯕꯅꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯀꯥꯞꯄ ꯆꯠꯄ ꯇꯥꯔꯒꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯁꯣꯛꯄ ꯄꯣꯔꯛꯄꯗ ꯂꯥꯌꯦꯡꯅꯕ ꯂꯩꯔꯣꯏꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯉꯝꯖꯕ ꯂꯦꯚꯦꯜꯗ ꯂꯣꯏꯅꯃꯛ ꯂꯥꯟꯊꯦꯡꯃꯤꯟꯅꯔꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯗꯨꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯤꯕꯁꯤ ꯀꯩꯗꯧꯉꯩ ꯂꯣꯏꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯈꯛꯁꯨ ꯂꯥꯛꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯑꯗꯨꯝ ꯍꯪꯅꯤꯡꯕ ꯑꯗꯨꯝ ꯍꯪꯉꯒ ꯂꯩꯕ ꯋꯥꯐꯝꯅꯤ ꯑꯣꯖꯥ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯣ ꯃꯇꯥꯡꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯅꯤ ꯃꯣꯔꯦꯒꯤ ꯋꯥꯁꯤꯗꯤ ꯈꯤꯇꯪꯕꯨ ꯊꯝꯃꯀꯥꯟꯗ ꯃꯣꯔꯦꯗꯤ ꯈꯤꯇꯪ ꯁꯥꯐꯔꯦꯅ ꯑꯩꯈꯣꯏ ꯂꯧꯃꯤꯟꯅꯔꯒꯁꯨ ꯍꯧꯖꯤꯛ ꯀꯥꯡꯄꯣꯛꯄꯤ ꯁꯤꯁꯤꯄꯨꯔ ꯌꯥꯝ ꯀꯨꯏꯔꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯌꯧꯕ ꯉꯝꯗꯕ ꯍꯣꯏ ꯃꯤꯆꯝꯗꯤ ꯂꯥꯏꯔꯗꯅ ꯂꯩꯉꯥꯛ ꯐꯥꯎꯕ ꯌꯧꯕ ꯉꯝꯗꯕꯁꯦ ꯃꯤꯆꯝꯗꯤ ꯂꯥꯏꯔꯗꯅ ꯂꯩꯉꯥꯛ ꯐꯥꯎꯕ ꯌꯧꯕ ꯉꯝꯗꯦ ꯑꯗꯨꯅ ꯁꯤꯁꯤꯄꯨꯔ ꯑꯗꯨꯒ ꯀꯥꯡꯄꯣꯛꯄꯤꯁꯤꯗꯤ ꯄꯨꯔꯥ ꯃꯣꯏꯅ ꯄꯥꯏꯊꯣꯛꯄꯅꯤ ꯑꯗꯨꯒ ꯃꯈꯣꯏꯗ ꯌꯧꯕ ꯉꯝꯃꯤꯁꯤ ꯀꯔꯤꯈꯛ ꯌꯧꯕ ꯉꯝꯃꯤ ꯄꯣꯠ ꯑꯃꯈꯛ ꯂꯩꯌꯦ ꯑꯩꯈꯣই ꯁꯤꯁꯤꯄꯨꯔꯗ ꯀꯥꯡꯄꯣꯛꯄꯤꯗ ꯌꯧꯕ ꯉꯝꯕ ꯄꯣꯠ ꯑꯃꯈꯛ ꯂꯩ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯇꯣꯂꯣꯞꯁꯤ ꯇꯣꯂꯣꯞꯁꯤꯗꯤ ꯁꯤꯁꯤꯄꯨꯔꯒ ꯀꯥꯡꯄꯣꯛꯄꯤꯒꯁꯤ ꯂꯣꯏ ꯌꯧꯕ ꯉꯝꯃꯤ ꯑꯗꯨꯒ ꯑꯇꯩꯗꯤ ꯊꯣꯏꯗꯣꯛꯅ ꯌꯧꯕ ꯉꯝꯕ ꯄꯣꯠꯁꯤ ꯑꯝꯐꯥꯎ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯃꯁꯤꯅꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯃꯈꯣꯏꯅ ꯂꯝꯁꯤ ꯍꯦꯟꯒꯠꯂꯛꯀꯦꯗ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠꯀꯤ ꯃꯃꯤꯡ ꯑꯦꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯑꯝꯃꯤꯗꯨꯅꯤ ꯁꯤꯕꯨ ꯄ꯭ꯔꯕꯞ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯅꯠꯇ꯭ꯔꯒ ꯁꯤꯁꯤꯄꯨꯔꯗꯩ ꯄ꯭ꯔꯕꯞ ꯂꯥꯛꯑꯀꯥꯟꯗ ꯃꯤꯖꯣꯔꯥꯝꯗꯒꯤ ꯅꯠꯇ꯭ꯔꯒ ꯃꯣꯔꯦꯗꯩ ꯂꯥꯛꯑꯀꯥꯟꯗ ꯃꯃꯤꯡ ꯍꯣꯡꯗꯣꯛꯄ ꯌꯥꯕ ꯋꯥ ꯏꯝꯐꯥꯜꯒꯤ ꯃꯇꯨꯡꯗ ꯑꯩꯗ ꯍꯦꯛꯇ ꯂꯩꯔꯕ ꯀꯤꯂꯣꯃꯤꯇꯔ ꯀꯌꯥ ꯆꯠꯀꯦ ꯏꯝꯐꯥꯜꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯗꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠꯁꯤꯕꯨ ꯑꯗꯣ ꯃꯃꯤꯡ ꯍꯣꯡꯗꯣꯛꯑ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯄꯨꯂꯤꯁꯀꯤ ꯇ꯭ꯔꯥꯟꯁꯐꯔ ꯄꯣꯁꯇꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯑꯣꯖꯥ ꯃꯐꯝꯁꯤ ꯑꯦꯗ꯭ꯔꯦꯁꯁꯤ ꯍꯣꯡꯉꯒ ꯂꯝꯀꯥꯅ ꯂꯥꯛꯄꯒꯤ ꯋꯥꯐꯝ ꯂꯩꯔꯤ ꯑꯗꯨꯝ ꯑꯣꯐꯤꯁ ꯈꯔꯗ ꯑꯗꯨꯝ ꯃꯌꯥꯝ ꯑꯃꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯣꯐꯤꯁ ꯈꯔꯗꯗꯤ ꯍꯣꯡꯗ꯭ꯔꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯑꯣꯖꯥ ꯆꯠꯅꯔꯒ ꯄꯨꯔꯥ ꯂꯩꯔꯝꯃꯕꯅꯤ ꯃꯣꯏ ꯍꯦꯛꯇ ꯍꯣꯡꯕ ꯅꯠꯇꯕ ꯄꯨꯔꯥ ꯆꯠꯅꯔꯒ ꯂꯩꯔꯝꯃꯕꯅꯤ ꯁꯥꯊꯤꯒ ꯄ꯭ꯔꯚꯨ ꯂꯥꯛꯑꯀꯥꯟꯗ ꯕꯔꯃꯥꯔꯣꯝꯗ ꯄ꯭ꯔꯚꯨ ꯆꯪꯁꯜꯂꯛꯑꯀꯥꯟꯗꯨꯗꯩꯗ ꯀꯗꯥꯏ ꯐꯥꯎꯕꯒꯤ ꯑꯣꯏꯔꯒꯦꯗ ꯅꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯁꯤꯄꯥꯏꯗ ꯀꯅꯥ ꯑꯃ ꯐꯥꯎꯅ ꯑꯆꯥ ꯑꯊꯛ ꯄꯤꯕ ꯌꯥꯔꯣꯏꯒ ꯍꯥꯏꯒꯠꯂꯛꯑꯕꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯂꯝꯁꯦ ꯑꯩꯒꯤ ꯌꯨꯝꯗ ꯄ꯭ꯔꯚꯨ ꯆꯪꯁꯜꯂꯛꯑꯀꯥꯟꯗ ꯑꯩꯉꯣꯟꯗ ꯅꯪ ꯅꯃꯥꯅ ꯄꯤꯖꯕ ꯌꯥꯔꯣꯏꯒ ꯍꯥꯏꯒꯠꯂꯛꯄꯩ ꯄꯣꯠꯇꯨꯅꯤ ꯆꯥꯛꯄꯤꯕ ꯄꯣꯠꯅꯤ ꯀꯔꯤꯝꯇ ꯃꯁꯤꯗ ꯑꯩꯈꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯑꯩꯗꯤ ꯇꯁꯦꯡꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯩ ꯊꯝꯖꯒꯦ ꯑꯦꯛꯁꯇ꯭ꯔꯤꯝ ꯑꯣꯏꯕ ꯍꯤꯔꯝ ꯑꯃꯔꯣꯝꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯁꯤ ꯇꯧꯕꯤꯅꯕ ꯂꯩꯇꯕ ꯍꯥꯏꯗꯨ ꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯤꯛꯑꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯣꯜꯂꯦ ꯂꯝ ꯂꯧꯈꯤꯕ ꯍꯥꯏꯗꯨꯅ ꯑꯃꯅꯤ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯄꯥ ꯏꯆꯥꯁꯤꯡꯁꯤꯗ ꯏꯁꯤꯡꯐꯥꯎ ꯄꯤꯊꯛꯄ ꯌꯥꯔꯣꯏ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯛꯄꯩ ꯄꯣꯠꯁꯤꯗꯤ ꯃꯁꯤꯗꯤ ꯑꯃꯨꯛꯇ ꯑꯌꯧꯕꯤ ꯊꯥꯛꯇ ꯀꯥ ꯍꯦꯟꯅ ꯌꯧꯔꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯃꯁ꯭ꯋꯥꯏꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯐꯥꯎ ꯌꯧꯔꯕꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯅ ꯃꯁꯤꯗ ꯀꯗꯥꯏꯗꯒꯤ ꯑꯀꯨꯞꯄ ꯂꯣ ꯊꯤꯔꯀꯥꯟꯗ ꯁꯥꯟꯇꯤ ꯍꯥꯏꯅ ꯇꯧ ꯂꯩꯔꯤꯁꯦ ꯃꯁꯤ ꯀꯔꯥꯏ ꯐꯥꯎꯕꯒꯤ ꯁꯥꯟꯇꯤꯗꯨꯅ ꯄꯨꯔꯛꯄ ꯉꯝꯒꯗꯧꯔꯤꯒꯦ ꯍꯥꯏꯕꯁꯤ ꯃꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯈꯥꯡꯕ ꯉꯝꯖꯗꯕ ꯉꯥꯏꯕ ꯉꯝꯖꯗꯕ ꯄꯣꯠ ꯑꯃ ꯂꯩ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯆꯨꯝꯕꯅ ꯃꯥꯏ ꯄꯥꯛꯏ ꯑꯆꯨꯝꯕꯗꯤ
ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯆꯨꯝꯕꯗꯤ ꯑꯩꯈꯣꯏ ꯊꯦꯡꯕꯩ ꯋꯥꯅꯤ ꯂꯥꯛꯇꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯂꯩꯇꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛ ꯑꯆꯨꯝꯕꯗꯤ ꯂꯥꯛꯈꯤꯒꯅꯤ ꯑꯆꯨꯝꯕ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯗꯩꯗ ꯀꯅꯥꯅ ꯀꯔꯤ ꯑꯣꯏꯕꯒꯦꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯅ ꯈꯪꯅꯒꯗꯧꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯄꯨꯛꯅꯤꯡ ꯐꯥꯊꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯁꯥꯟꯇꯤ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯑꯗꯨꯒ tꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯩꯈꯣꯏꯒꯤ ꯏꯖꯥꯇꯤꯒꯤ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯅ ꯂꯩꯕ ꯄꯣꯠꯁꯛꯁꯤꯡ ꯃꯤꯅ ꯇꯔꯥꯏꯅ ꯃꯨꯟꯈꯤꯒꯗꯧꯕ ꯃꯤꯅ ꯇꯔꯥꯏꯅ ꯂꯧꯈꯤꯒꯗꯧꯕ ꯑꯗꯨꯒꯤ ꯄꯣꯠꯁꯛꯁꯤꯗꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯅꯨꯡꯗꯁꯨ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯣꯏ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯑꯣꯖꯥꯅ ꯊꯝꯕꯤꯔꯦ ꯑꯗꯨꯒ ꯄꯥꯎ ꯑꯃꯇꯪ ꯄꯨꯈꯠꯆꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯁꯤꯗ ꯑꯗꯨꯝ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯏꯂꯤꯒꯦꯜ ꯇꯦꯛꯁ ꯈꯣꯝꯒꯠꯄꯒꯤ ꯊꯕꯛꯁꯤꯃ ꯑꯗꯨꯝ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯗꯨꯝ ꯂꯤꯁꯥꯡ ꯁꯤꯠꯅ ꯆꯠꯊꯔꯛꯄꯒꯤ ꯐꯤꯕꯝꯁꯤꯃ ꯑꯗꯨꯝ ꯂꯥꯛꯑꯦ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯄꯣꯠ ꯄꯨꯁꯜꯂꯛꯏꯕ ꯃꯌꯥꯝꯁꯤꯅ ꯏꯄꯦꯟ ꯄꯦꯟꯅꯗꯕ ꯑꯋꯥꯕ ꯆꯩꯊꯦꯡ ꯃꯌꯥꯝ ꯑꯃ ꯅꯪꯕ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯊꯦꯡꯅꯔꯦ ꯃꯁꯤ ꯑꯗꯨꯝ ꯂꯩꯉꯥꯛꯁꯤꯅ ꯂꯥꯛꯁꯟꯕꯁꯤ ꯏꯉꯝ ꯉꯝꯗꯕꯒꯤ ꯐꯤꯕꯝꯗ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯕ ꯇꯥꯏ ꯑꯣꯖꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯤꯕꯁꯤ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯁꯦꯟ ꯑꯦꯟ ꯏꯁꯦꯟꯁꯤꯌꯦꯜ ꯀꯣꯃꯣꯗꯤꯇꯤꯁ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯜꯅ ꯊꯥꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯁꯤꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯁꯤꯗ ꯏꯝꯐꯥꯜꯗꯒꯤꯅ ꯀꯥꯡꯄꯣꯛꯄꯤ ꯐꯥꯎꯕꯒꯤ ꯃꯔꯛꯁꯤꯗ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯑꯥꯏꯟ ꯌꯥꯗꯕ ꯃꯑꯣꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯝꯐꯨ ꯁꯥꯐꯨꯗ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯗꯅ ꯃꯨꯟꯕꯒꯤ ꯐꯤꯕꯝꯗ ꯋꯥꯈꯜꯒꯤ ꯑꯣꯏꯕ ꯃꯤꯑꯣꯠ ꯃꯤꯅꯩ ꯃꯌꯥꯝ ꯑꯃ ꯆꯠꯊꯕꯁꯤꯃ ꯑꯗꯨꯝ ꯃꯁꯤ ꯂꯦꯞꯇꯨꯅ ꯇꯧꯔꯦ ꯃꯁꯤ ꯌꯥꯔꯒꯗꯤ ꯃꯁꯤ ꯂꯦꯞꯍꯟꯕꯤꯌꯨ ꯃꯁꯤ ꯂꯦꯞꯍꯟꯗꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯄꯨꯁꯜꯂꯛꯏꯕ ꯃꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯊꯕꯛ ꯐꯥꯎꯕ ꯂꯦꯞꯄꯒꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯃꯁꯤ ꯊꯕꯛꯇ ꯑꯃꯨꯛꯇꯪ ꯑꯣꯟꯊꯣꯛꯄꯤꯌꯨ ꯏꯂꯤꯒꯦꯜ ꯇꯦꯛꯁ ꯈꯣꯝꯂꯤꯕꯁꯤꯡꯁꯤꯒꯤ ꯃꯊꯛꯇ ꯂꯩꯉꯥꯛꯅ ꯑꯃꯨꯛꯇꯪ ꯃꯁꯤ ꯂꯥꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯆꯨꯅꯕ ꯊꯕꯛꯁꯤꯡ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯦꯞ ꯂꯧꯕꯁꯨ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤ ꯑꯣꯖꯥ ꯁ꯭ꯋꯥꯏꯁꯤꯗ ꯀꯔꯤꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯃꯁꯤ ꯌꯥꯝ ꯁꯥꯡꯅ ꯃꯁꯤꯒꯤ ꯊꯕꯛꯁꯤꯃꯗꯤ ꯑꯗꯨꯝ ꯇꯧꯗꯅ ꯂꯥꯛꯑꯦ ꯃꯁꯤ ꯈꯪꯅꯗꯕ ꯃꯤ ꯂꯩꯇ꯭ꯔꯦ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯃꯁꯤ ꯂꯩꯉꯥꯛꯁꯤꯅ ꯂꯥꯛꯁꯟꯕꯁꯤ ꯏꯉꯝ ꯉꯝꯗꯕꯁꯤ ꯑꯣꯖꯥ ꯃꯇꯝꯗ ꯉꯁꯤ ꯉꯔꯥꯡꯒꯤ ꯄꯣꯠ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯄꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯁꯤ ꯑꯗꯨꯝ ꯆꯠꯊꯔꯒ ꯂꯥꯛꯄ ꯄꯣꯠ ꯑꯃꯈꯛꯅꯤ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯂꯤꯍꯨꯗ ꯑꯣꯏꯕ ꯃꯁꯤ ꯈꯛꯇꯅ ꯄꯨꯟꯁꯤ ꯍꯤꯡꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯔꯨꯠꯁꯤꯗꯩꯗ ꯂꯩꯌꯦꯕ ꯍꯣꯏ ꯑꯣꯖꯥ ꯄꯨꯟꯕ ꯊꯕꯛꯁꯤꯡꯁꯤ ꯇꯧꯔꯒ ꯄꯨꯟꯁꯤ ꯍꯤꯡꯕ ꯃꯆꯥ ꯃꯁꯨ ꯊꯥꯛꯄ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯅꯕ ꯑꯗꯨꯅ ꯐꯥꯎꯕ ꯀꯔꯥꯏ ꯐꯥꯎꯕ ꯃꯗꯨꯅ ꯃꯍꯩ ꯌꯥꯟꯕ ꯐꯪꯈ꯭ꯔꯒꯦ ꯑꯗꯨꯅ ꯋꯥꯐꯝ ꯑꯃ ꯊꯝꯃꯒ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯑꯗꯨꯝ ꯃꯌꯨꯝ ꯄꯨꯅꯔꯒ ꯂꯩꯕ ꯀꯣꯡꯒꯥꯏ ꯑꯃꯅꯦ ꯑꯗꯨꯒꯤ ꯌꯥꯝꯅ ꯂꯨꯔꯤꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯤ ꯀꯅꯥꯅ ꯂꯦꯞꯍꯟꯒꯗꯒꯦ ꯑꯗꯨꯅꯦꯕ ꯌꯥꯝ ꯂꯨ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯁꯤꯄꯥꯍꯤ ꯐꯥꯎꯕ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯁꯤꯄꯥꯍꯤ ꯐꯥꯎꯕ ꯕꯁꯇ ꯇꯣꯡꯍꯜꯂꯀꯥꯟꯗ ꯁꯦꯅꯥꯄꯇꯤ ꯐꯥꯎ ꯊꯤꯟꯕ ꯆꯠꯈꯤꯕꯗꯣ ꯁ꯭ꯋꯥꯏꯗꯒꯤ ꯍꯟꯕꯤꯔꯣ ꯍꯥꯏ ꯀꯥꯟꯗ ꯔꯥꯏꯠ ꯑꯕꯥꯎꯠ ꯇर्न ꯇꯧꯔ ꯍꯜꯂꯒ ꯂꯥꯛꯏꯅꯤ ꯁꯥꯟꯇꯤꯗ ꯁꯤ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯁꯤꯄꯥꯍꯤꯗꯣ ꯍꯟꯕꯤꯈ꯭ꯔꯣ ꯍꯥꯏ ꯀꯥꯟꯗ ꯍꯜꯂ ꯂꯥꯛꯏꯅꯦꯕ ꯃꯣꯏꯅ ꯊꯤꯟꯕ ꯆꯠꯂꯤꯗꯣ ꯑꯩ ꯇꯣꯛꯅꯤꯡꯕ ꯄꯣꯠꯅꯦꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁ ꯄꯨꯔꯒ ꯆꯠꯂꯤꯕ ꯒꯥꯔꯤꯗꯨ ꯐꯥꯎꯕꯗ ꯀꯥꯡꯄꯣꯛꯄꯤꯗ ꯃꯩ ꯊꯥꯗꯣꯛꯏꯅꯦ ꯑꯣꯖꯥ ꯃꯩ ꯊꯥꯗꯣꯛꯏꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔ ꯄꯣꯠꯅꯤ ꯑꯗꯨꯗ ꯀꯅꯥꯅꯅꯣ ꯆꯪꯁꯤꯜꯂꯀꯥꯟꯗꯨꯗ ꯇꯦꯛꯁ ꯈꯣꯝꯕ ꯊꯤꯡꯉꯨꯗꯣꯏꯁꯦ ꯑꯗꯨꯗꯤ ꯆꯠꯂꯤꯕ ꯑꯩꯈꯣꯏ ꯏꯁꯥꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯗꯤ ꯑꯩꯅ ꯉꯁꯤ ꯆꯠꯂꯤꯕ ꯂꯝꯕꯤꯁꯦ ꯗꯥꯎ ꯐꯔꯒ ꯍꯜꯂꯛꯄ ꯗꯥꯎ ꯐꯗ꯭ꯔꯒ ꯁꯤꯕ ꯑꯗꯨꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯗꯨꯗꯅꯦꯕ ꯑꯩꯈꯣꯏꯒꯤ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯇꯁꯦꯡꯅ ꯂꯝꯕꯤ ꯉꯁꯤꯗꯤ ꯑꯩꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯦ ꯑꯩ ꯁꯤꯕ ꯍꯤꯡꯕ ꯈꯪꯕ ꯅꯠꯇꯦꯅ ꯆꯠꯄꯒꯤ ꯃꯑꯣꯡꯗꯅꯦꯕ ꯑꯩꯈꯣꯏ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯆꯠꯄ ꯑꯩꯒꯤ ꯐꯤꯕꯝꯗꯨꯅꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯑꯣꯅꯔꯦꯕꯜ ꯁꯤಎꯝꯅꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯕꯤꯕꯗ ꯑꯩꯈꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯅ ꯌꯥꯄꯣꯠ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯃꯅꯨꯡꯗ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯐꯥꯎꯅꯔꯤ ꯗꯤꯕꯂꯞꯃꯦꯟ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯡ ꯇꯣꯏꯅ ꯄꯟꯕꯤꯈꯤ ꯃꯗꯨꯋꯥꯏꯗꯨꯅ ꯀꯗꯥꯏꯋꯥꯏꯒꯤ ꯁ꯭ꯇꯦꯖ ꯌꯧꯔꯕ ꯗꯤꯕꯂꯞꯃꯦꯟ ꯀꯗꯥꯏꯋꯥꯏ ꯐꯥꯎꯒꯤ ꯗꯤꯕꯂꯞꯃꯦꯟ ꯂꯥꯛꯑꯕ ꯁꯦꯟ ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯐꯥꯎ ꯂꯦꯞꯇ꯭ꯔꯤꯕ ꯑꯅꯥ ꯑꯌꯦꯛ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯅꯥ ꯑꯌꯦꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯌꯦꯡꯅꯕ ꯆꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯑꯉꯛꯄ ꯊꯨꯡꯅ ꯋꯥꯏꯑꯦꯕ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯔꯝꯗꯤ ꯀꯔꯤꯒꯤ ꯍꯥꯏꯋꯦꯁꯤꯡꯁꯤ ꯕꯟ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯣꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯌꯦꯡꯉꯀꯥꯟꯗ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯈꯣꯏ ꯃꯊꯟꯇꯅ ꯃꯊꯥ ꯁꯥꯖꯕ ꯅꯠꯇꯅ ꯃꯈꯣꯏꯁꯨ ꯍꯥꯏꯔꯨꯐꯝ ꯂꯩꯇꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯇꯨꯡꯒꯨꯟꯅꯔꯒ ꯈꯥꯡꯕꯒꯤ ꯄꯣꯠ ꯑꯃꯈꯛꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯑꯩꯈꯣꯏ ꯎꯕ ꯐꯪꯉꯦꯕ ꯃꯁꯤꯁꯨ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯈꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯅꯠꯇꯕ ꯃꯤꯅꯨꯡꯁꯤ ꯑꯃ ꯄꯣꯛꯑꯦꯅ ꯑꯩ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯁꯤ ꯃꯣꯏꯁꯨ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯅꯦ ꯑꯗꯨꯅ ꯍꯥꯏꯕ
ba pot chinda di sum panghai hai ba ko gi double engine ga su panghai hai ba aduga Narendra Modi ji leiram da taraga di India si si orangani Manipur si si orangani di panghai di ma hai ba tamu di kutumna suna ba mayamam yauri aduna masi aruba tanfomam ka lei aikoi Manipur gi aiki praja aikoi amadi angamato ngakana masi pochi solution proku ngamoidabnina central gi luching bashing je yade haidana aikoi na tumina leibe mutta hanjin yo ta su kaya hannatta adituma e haigumdana aikoi hanjin demand to bo matou tai sumai thon hoi thagat chari oja yam phajana ojana thambire call ko chage hello good morning sir good morning call to birakli bakana oi birabano ai irong da thamboni sir hoi taram no chari haibio koi sarani ma koi kai khona je koi Manipur da hojiki koi gi irang yamna nungai taba misi mina awaba ngakta pik thana le ka da koi gi sangkhai tongai na maram oiraga koi gi oil pump ching tholon ba de any angle da any line da koi gi sen khai demand to bagi pot na miyam da all anai pi bagi matang si da koi gi lengak asina tumin na sum leiba duga mari leina bo thoidina su kanim ta haida ba khota ba masigi kan fibam si da tariba awaba si awaba pi ba si karamai ton masi kok na ba masigi thabok si tawgada gi hai matang da koi gesna sadok na thabina ba hangachari hoi thagachari oja dagi tamina si oja koi gi hujik si lal sina maram waraga sengkai thungkai si yamna kai hen kalakpa tangai padana koi gi lal chali basing si subo nombo yarakta ba lal chali badana te lal chatab yumda leiri basing sina ekta loinamak nungai ra nate makoi su awaba mayam nangi lambi chathok chasin yadabagi subo nomba hana chalamba gari thoramba aduga chingda natragana chingi lambi phawraga atopa mafamda thabak subo nomba mayam masi chatpa yarakta hujik si leire adubu koi khul ngakpa singi adagi amagi karigi sugumba mateng oina na balba tara konia khai chama khaina bagi phibam mayam ama lakpa sida koi icham chamba mi phawgada mayam ama adum awaba nangi aduga nakalamoromda amuk la ibana koi gi oil pump singsi thong lon bagi phibam dal leire haibagi wafam ni karigino haiba kanda khoi khulai paiba su paida basu senkai thungkai sing sima koi khunba ngamaktre aduga hujik si maru oina senkai thungkai gi khaknatana lambi si yam tension lakone maram oraga oil pump sing si da thau si hanadagi hena hanadagi yamna tana tangkai gi mathakta tana thau si hanthana yolakpagi phibam mukhakta lakpanina sel thum si yamna marangkai na phangdaba aduga senkai thungkai di yam kai hena chalakpa aduga bank tagi lawraba loan gi senpam EMI sidi adum leptana bank nadi adum masi madi adum kakpanina auto debit tawbunina masi swai sida bank gi EMI thiba ngamaktadana aduga senkai thungkai sina amuk hengalakpa aduga thau nadi amuk yamna yolaktaba masina maram thonglon phibam dabu la e aibagi wafam duni ja swai sida kitang thambiramosa Chumbawani, Kuigi, oil Pumdagi, Lakiva, complaints, even Kam, Mamang the Power Laptop. From the Canada, he thou you one day, from the Lavishi Pixel. I did Jichingilam, the Kananta, Lagari, Torasa Tramina, Madugi, Paula, Changi, Amanda Gravity, or Jiki Hanadi. Sura Chapoda each and every day, Okulta each and every day, Chalam Vivama, Moria each and every day, Chalam Vivama, the Pula Labor Fogashidi. Some Sorghum to put Yama Power, Yon, the Tawilum, the Mande. Adwagi Tanjada, Talaxi, the Makodia, so was in Poma, move the Manto, Sindita, the Masama Tonton, Liki, Masidi, and the Timasanta never. But I get the Adum Sequin, a communion of Changi. Adu Lona Lambida. Koi Shanghai Tongai to Riba, Mio Sing Sita Natana. I gave you the Changa Pauba, Koi Swagi area, Sina Lupa, Lissing Tara, Laura Swagi area, Lissing Manga, Laura Masumba, Dukantina, Karacho, Bunina, Sinkungu, Laura Sika, and Kaido, Lobi Chanabium Lay, and Chai time. Maswai, subject to correction, Karibu to Montardi, but I don't Yam Live even and I love Jagge. I do learn department sing the Gitongan, Pasatu Karam, Male, but I begin Matak to Dada. Amuk hena akhoi lambi sidaida hojiksi am kanna toy khalai masina khudong chadri di ai ajage hojiksi akhoi matam matung na luhong kai hongba aduga akhoi dharma ka mari leina ba samaj gi thawuk thorom sing mari leina ba thawuk thorom mayam sing da potpang cheipang si aduki matik yam no hojiksi leiyam aduna mara marka tolok chadab sing di akhoi lambi da chatpada akhoi ai yaudre haiba su he farka gum tawga ko adwa di area da later dum ayaw bakara dur le tuamba
ꯑꯗꯨ ꯃꯐꯝ ꯑꯃꯠꯇ ꯊꯠꯄ ꯑꯣꯏꯔꯗꯤ ꯐꯕ ꯃꯐꯝ 5-10ꯗ ꯑꯗꯨꯝ ꯊꯠꯆꯜꯂꯛꯏꯅꯤꯅ ꯁ꯭ꯋꯥꯏꯗ ꯄꯤꯔꯝꯃꯦ ꯍꯥꯏꯔꯒ ꯁ꯭ꯋꯥꯏꯒꯤꯁꯤ ꯄꯤꯗ ꯌꯥꯗꯕꯩ ꯄꯣꯠꯇ ꯑꯗꯨ ꯌꯥꯎꯁꯪꯗꯩꯁꯨ ꯍꯧꯖꯤꯛꯅꯕꯨ ꯈꯔ ꯍꯦꯟꯅ ꯀꯨꯡꯉꯦꯕ ꯑꯩꯈꯣꯏ ꯊꯠꯄꯩ ꯄꯣꯠꯁꯦ ꯑꯗꯨꯅ ꯃꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤ ꯑꯗꯨ ꯌꯥꯎꯁꯪꯅꯕꯨ ꯂꯨꯄꯥ ꯆꯞꯄꯤ ꯑꯃ ꯄꯤꯔꯁꯨ ꯌꯥꯏ ꯆꯞꯄꯤ ꯊꯥꯗꯔꯝꯕ ꯌꯥꯏꯗꯣ ꯑꯗꯨꯒ ꯅꯨꯃꯤꯠꯁꯨ ꯌꯥꯎꯁꯪꯗꯤ ꯅꯨꯃꯤꯠ 4-5ꯅꯤꯗ ꯇꯧꯕꯅꯤꯅ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯐꯔꯦ 4-5ꯅꯤꯗ ꯇꯧꯕꯅꯤꯅ ꯅꯨꯃꯤꯠ 4-5ꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯅꯨꯃꯤꯠ 4-5ꯅꯤ ꯄꯤꯊꯣꯛꯀꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯤꯊꯣꯛꯑꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯤ ꯑꯟꯂꯤꯃꯤꯇꯦꯗꯇꯅꯤ ꯍꯦꯛꯇ ꯑꯟꯂꯤꯃꯤꯇꯦꯗꯅꯤ ꯀꯔꯤ ꯅꯨꯃꯤꯠ ꯐꯥꯎꯕ ꯄꯤꯈꯤꯗꯣꯏꯅꯣ ꯈꯪꯄꯣꯟꯗ꯭ꯔꯤꯑꯕ ꯑꯗꯨꯅ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯁꯤꯡꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯃꯍꯩ ꯃꯔꯣꯡ ꯌꯣꯟꯕ ꯑꯗꯨꯒ ꯗꯨꯀꯥꯟ ꯃꯀꯥꯟ ꯑꯃꯁꯤꯡꯁꯤꯁꯨ ꯀꯔꯕꯥꯔꯁꯤꯁꯨ ꯕꯤꯖꯤꯅꯦꯁꯀꯤ ꯄꯣꯠꯁꯤꯅꯁꯨ ꯃꯉꯝ ꯆꯥꯅ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯁꯦꯟꯗꯣꯡ ꯂꯥꯛꯇꯅ ꯐꯖꯅ ꯇꯧꯕ꯭ꯔꯥ ꯑꯗꯨꯁꯨ ꯑꯣꯏꯗꯕ ꯑꯗꯨꯅ ꯉꯁꯥꯏ ꯁꯦꯟ ꯇꯥꯟꯕꯒꯤ ꯄꯣꯠꯁꯤꯅ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯣꯠꯄꯥꯡ ꯆꯩꯄꯥꯡ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯅꯤꯡꯉꯥꯏ ꯃꯔꯝꯁꯤꯅ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗꯩꯗ ꯌꯥꯝꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯩ ꯑꯗꯨꯅ ꯑꯩꯗꯤ ꯇꯁꯦꯡꯅ ꯋꯥꯖꯔꯤꯗꯤ ꯂꯝꯕꯤ ꯂꯝꯀꯥꯡꯗ ꯈꯠꯅ ꯆꯩꯅꯕ ꯏꯟꯅꯕ ꯐꯥꯎꯕ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯗꯣꯅꯦꯁꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯑꯣꯏꯗꯤ ꯄꯨꯔꯥ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯆꯠꯈꯤꯗꯣꯏꯅꯦꯕ ꯄꯣꯠꯁꯤꯀꯣ ꯑꯗꯨꯅ ꯃꯁ꯭ꯋꯥꯏꯁꯤ ꯈꯟꯊꯕ ꯆꯪꯉꯤ ꯏꯃꯥ ꯏꯕꯦꯜ ꯈꯔꯒꯤ ꯒ꯭ꯔꯨꯞꯁꯤꯡꯅꯗꯤ ꯑꯩꯅ ꯇꯥꯖꯍꯧꯕꯗ ꯅꯍꯥꯟꯋꯥꯏ ꯏꯃꯥ ꯏꯕꯦꯜꯒꯤ ꯒ꯭ꯔꯨꯞ ꯑꯃ ꯑꯅꯤꯅꯗꯤ ꯃꯁ꯭ꯋꯥꯏꯒꯤ ꯈꯥꯏꯕꯩꯇꯣꯛꯁꯤ ꯇꯣꯛꯑꯁꯤ ꯀꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯄꯩ ꯄꯣꯠꯀ ꯂꯥꯛꯏꯁꯦ ꯍꯥꯟꯅ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤꯅ ꯌꯥꯝ ꯄꯨꯛꯅꯤꯡ ꯆꯪꯅ ꯈꯥꯏꯔꯝꯕꯗꯣ ꯃꯗꯨ ꯇꯣꯛꯊꯣꯛꯑꯁꯤ ꯀꯥꯏꯅ ꯂꯥꯛꯏꯁꯦ ꯃꯁꯤ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯔꯣꯆ ꯑꯃꯈꯛꯁꯨꯅꯤ ꯑꯗꯨꯒ ꯃꯇꯦꯡ ꯄꯥꯡꯕ ꯑꯩꯈꯣꯏ ꯂꯥꯟ ꯀꯥꯞꯅꯔꯤꯕꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨꯒ ꯂꯥꯟ ꯀꯥꯞꯅꯔꯤꯕꯁꯤꯡꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯕꯤꯍꯥꯏꯟ ꯗ ꯁꯤꯟ ꯊꯕꯛ ꯇꯧꯔꯤꯕ ꯇꯝꯄꯥꯛꯇ ꯂꯩꯍꯧꯔꯤꯕ ꯃꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯍꯧꯔꯤꯑꯕ ꯑꯩꯈꯣꯏꯒꯤ ꯀꯥꯞꯅꯕꯁꯤꯗ ꯍꯛꯊꯦꯡꯅꯅꯃꯛ ꯅꯠꯇ꯭ꯔꯁꯨ ꯅꯥꯀꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁꯤꯌꯥꯔ ꯇꯧꯕ ꯌꯥꯎꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯈꯣꯏꯒꯤꯗꯃꯛꯇꯁꯨ ꯃꯇꯦꯡ ꯄꯥꯡꯗꯕꯒꯤ ꯁꯤꯆꯨꯋꯦꯁꯟ ꯑꯗꯨꯝꯁꯨ ꯂꯩ ꯍꯥꯏꯕꯁꯤꯡꯁꯤ ꯑꯩꯈꯣꯏ ꯀꯥꯎꯕ ꯌꯥꯗꯕ ꯄꯣꯠ ꯑꯣꯏꯔꯛꯄ ꯑꯗꯨꯅ ꯄꯥꯡꯕ ꯇꯥꯔꯒꯁꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯅꯥꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯃꯣꯏꯁꯤ ꯃꯇꯦꯡ ꯄꯥꯡꯁꯤꯒꯦ ꯒꯥꯏꯁꯤ ꯃꯁꯤ ꯁꯤꯟꯗꯣꯛꯄ ꯇꯧꯕ ꯅꯠꯇ꯭ꯔꯒꯗꯤ ꯃꯁꯤ ꯍꯣꯔꯦꯟ ꯍꯌꯦꯡ ꯂꯣꯏꯒꯗꯧꯕ ꯄꯣꯠ ꯅꯠꯇꯕꯅꯤ나 ꯀꯨꯏꯅ ꯆꯠꯀꯗꯧꯕ ꯄꯣꯠ ꯑꯣꯏꯔꯤꯕꯅꯤꯅ ꯃꯇꯝ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯃꯗꯨꯋꯥꯏꯗꯣ ꯁꯤꯟꯗꯣꯛꯄ ꯍꯧꯕꯅ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇꯅꯦ ꯁꯦꯡꯅ ꯏꯟꯅꯕ ꯁꯥꯎꯅꯕ ꯊꯣꯛꯂꯛ ꯇꯥꯔꯒꯗꯤ ꯃꯗꯨꯃꯗꯤ ꯈꯥꯏꯖꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯐꯖꯅ ꯑꯣꯖꯥꯅ ꯊꯝꯕꯤꯔꯦ ꯑꯗꯨꯒ ꯑꯣꯖꯥ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯅ ꯂꯥꯛꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19ꯗꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝꯁꯤ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯐꯤꯔꯦꯞ ꯂꯧꯈꯤꯕꯁꯤ ꯏꯃꯥꯒꯤ ꯃꯩꯔꯥꯅ ꯌꯥꯝꯅ ꯇꯔꯥꯝꯅ ꯎꯏ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯗ ꯉꯥꯃꯣꯛ ꯊꯥꯕꯗꯧꯅ ꯃꯃꯤꯡꯗꯒꯤ ꯑꯣꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯐꯝꯕꯒꯤ ꯃꯑꯣꯡꯁꯤꯗꯤ ꯇꯥꯍꯟꯕꯤꯒꯅꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤ ꯀꯦꯕꯤꯅꯦꯠꯅ ꯂꯦꯞꯂꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯈꯔ ꯉꯟꯈꯠꯅ ꯐꯝꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝꯂꯣꯝꯗ ꯏꯃꯥꯒꯤ ꯃꯩꯔꯥꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯗ ꯄꯤꯁꯤꯟꯈ꯭ꯔꯦ ꯑꯣꯖꯥ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯃꯩ ꯆꯥꯛꯂꯤꯉꯩ ꯃꯔꯛꯇ ꯃꯇꯝꯁꯤꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯐꯝꯕꯁꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯆꯣꯟꯊꯅ ꯅꯨꯃꯤꯠꯀ ꯂꯦꯞꯄꯁꯤ ꯑꯣꯖꯥ ꯈꯤꯇꯪ ꯆꯥꯟꯅꯗꯕ꯭ꯔꯥ ꯆꯨꯅꯗꯕ꯭ꯔꯥ ꯑꯗꯨꯒ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯟꯅꯁꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯁꯤ ꯐꯝꯃꯝꯃꯒ ꯃꯃꯤꯡꯗꯒꯤ ꯑꯣꯏꯅ ꯐꯝꯕ ꯁꯦꯀꯦꯟ ꯈꯔ ꯃꯤꯅꯤꯠ ꯈꯔ ꯐꯝꯃꯝꯃꯒ ꯋꯥꯔꯤ ꯑꯃꯠꯇ ꯂꯧꯗꯅ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯗꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤꯕꯒꯤ ꯋꯥꯐꯝꯁꯨ ꯂꯩꯔꯤ ꯍꯟꯗꯛꯅ ꯀꯔꯤ ꯊꯣꯛꯒꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯃꯗꯨꯃꯗꯤ ꯈꯪꯗ꯭ꯔꯤ ꯐꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯌꯥꯝꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯃꯈꯛꯇꯤ ꯂꯩꯔꯦ ꯑꯗꯨꯕꯨ ꯃꯇꯝꯁꯤ ꯌꯥꯝ ꯆꯣꯟꯊꯅ ꯑꯣꯖꯥ ꯐꯝꯒꯅꯤ ꯍꯥꯏꯅ ꯅꯨꯃꯤꯠ ꯂꯦꯞꯄꯤꯕꯁꯦ ꯈꯤꯇꯪ ꯍꯧꯖꯤꯛꯁꯤ ꯃꯩ ꯌꯥꯝ ꯀꯟꯅ ꯆꯥꯛꯂꯤꯕꯅꯤꯅ ꯅꯣꯡꯃꯗ ꯑꯗꯨꯒ ꯅꯤꯅꯤꯗ ꯅꯠꯇ꯭ꯔꯒꯅ ꯁꯦꯀꯦꯟ ꯈꯔꯗ ꯄꯨꯡ ꯈꯔꯗ ꯍꯦꯛꯇ ꯃꯤꯁꯤ ꯑꯗꯨꯝ ꯁꯤꯕꯁꯤ ꯍꯧꯖꯤꯛꯁꯤ ꯊꯣꯛꯏꯕꯅꯤ ꯈꯨꯟ ꯉꯥꯛꯄ ꯃꯥꯡꯈ꯭ꯔꯦ ꯊꯤꯕ ꯈꯪꯗ꯭ꯔꯦꯅ ꯇꯧꯕꯗꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯉꯝꯕ ꯄꯥꯎ ꯑꯗꯨꯝ ꯂꯩꯔꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯣꯖꯥ ꯈꯤꯇꯪ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯁꯤ ꯉꯟꯈꯠꯅꯒ ꯐꯝꯕꯒꯤ ꯃꯇꯥꯡꯁꯤꯗ ꯍꯦꯟꯅ ꯈꯟꯅꯕ ꯃꯁꯤ ꯇꯉꯥꯏ ꯐꯗꯕ꯭ꯔꯥ ꯑꯣꯖꯥꯁꯦ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯃꯤꯐꯝꯁꯦ ꯑꯩꯈꯣꯏꯁꯦ ꯊꯧꯃꯟꯗꯅ ꯄꯤꯊꯣꯛꯄ ꯍꯥꯏꯗꯣ ꯃꯥꯜꯂꯦꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯃꯟꯗꯅꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯏꯀꯥꯏ ꯈꯪꯗꯕ ꯇꯥꯔꯗ꯭ꯔꯥꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤ ꯂꯩꯉꯥꯛꯁꯤꯒꯤ ꯃꯐꯝꯗ ꯑꯗꯨꯋꯥꯏꯗꯨꯒꯤ ꯏꯔꯥꯡꯗꯨ ꯃꯥꯜꯂꯦ ꯀꯌꯥ ꯀꯟꯅ ꯃꯗꯨꯋꯥꯏꯗꯨꯗ ꯀꯔꯤ ꯈꯟꯅꯔꯒ ꯁꯣꯂꯨꯁꯟ ꯄꯨꯊꯣꯔꯛꯀꯗꯧꯕ ꯏꯃꯥꯟ ꯃꯥꯟꯗꯦ ꯅꯍꯥꯟꯋꯥꯏꯁꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯐꯝꯁꯦꯅ ꯇꯧꯅꯔꯨꯕ ꯀꯥꯟꯗꯨꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯗꯤ ꯐꯝꯍꯧꯗ꯭ꯔꯦ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯂꯦꯞꯄꯒ ꯑꯗꯨꯝ ꯂꯣꯏꯁꯟꯈ꯭ꯔꯦ ꯑꯗꯨꯝ ꯇꯧꯗꯅ ꯍꯟꯗꯛꯀꯤ ꯁꯤꯟꯗꯤ ꯂꯦꯞꯄꯒ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯟꯗꯕ ꯐꯩ ꯐꯝꯕ ꯐꯩ ꯃꯔꯝꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯦ ꯍꯧꯔꯛꯄꯗꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯀꯌꯥꯔꯛ ꯐꯝꯈ꯭ꯔꯒꯦ ꯑꯈꯪ ꯑꯍꯩ ꯀꯌꯥꯔꯛ ꯀꯦꯕꯤꯅꯦꯠ ꯎꯅꯈ꯭ꯔꯒꯦ ꯑꯈꯪ ꯑꯍꯩ ꯀꯌꯥꯝ ꯌꯥꯝꯅ ꯑꯩꯈꯣꯏ ꯐꯝꯃꯤꯟꯅꯔꯒ ꯇꯥꯟꯅꯈ꯭ꯔꯒꯦ ꯈꯟꯅꯈ꯭ꯔꯒꯦ ꯃꯗꯨꯋꯥꯏꯒꯤ ꯑꯗꯨꯝꯁꯨ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯋꯥꯡ ꯑꯣꯏꯅ ꯍꯪꯅꯔꯤꯕꯅꯤ ꯑꯗꯨ ꯑꯣꯅꯤꯕꯦꯜ ꯁꯤꯑꯦꯝꯅꯁꯨ ꯑꯩꯈꯣꯏꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯂꯩꯉꯥꯛꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ
खाइदोꯛꯄ याबा यादबा हाइनसु मयाम अमा लई हाइबन सिंगुसिंगसु दुम थंबिरी मदुआ रिदैदसु अखोई प्रजामयाम सिंगसिना फादर कांदा अखोई हाइदोक्तबा मयाम अमा लेंगांग सोइना तौरंगनी अदुना मखद तौरक याई याई गायना हायर कांदी दा चौरकी ने नंगाइबदुन पाक्का ताकर सुकी की रंतरे दा जिनि फिगम ददैदा लेरामे कौसी बहुत कई बार तो तौरक फिल्म दुने ले रही है मयाम अमा तौरंबे आई बात कोई रिजल्ट उदमनी ने कोई तौदेन लोगों ने प्रजामयाम नदी अदुआ अदुनी अदुना कैमरे रिफॉर्म जब फम तारगदी कईगुंबा पोचा अमा रिजल्ट अमा कईगुंबा फाइनल डिसीजन अमा थोरक नबे याबगी कुपम द फमन जनिगे मणिपुर की कैमरे की रिफॉर्म फम करे अदुगा की वाफम जी लाइक ताकीद्रे गायना की पाउचे सिंह यावदो मदाइबो पामजदे फमनिंग तारगदी कईगुंबा फम करदी फाइनलाइज तौरकांदुदे पुथो हंजनिंग सुमाइन थमजगी होय थागतचरी याम फजन ओजरना थंबिरे अखोगी ममिंग तगी ओइने असेंबली मिफम अखोई नोइना फमो हाइबदु फम्मे को हना हाइब नतबिदा मदुगी चबचाबा फोल लाकप याबा कानबा याबा मियामदा मियामबु तंगदु लैतानबा याबा इंग तप याबा इंग चिकप याबा मोंगदो वारे लोबिरगा यामना नाखै सेंगने यामना नियम चुमना फंबियो मियामगी अवाबसि कोगनबियो हाइबनी थागतचरी ओजा ngasi दमक्तदी ई पाउगा मरी लेना खंगमिनसि थौरमसि मतंगसिदा टेंशन जरी ngasi थौरमसिदा गेस ओइना लेंसिन बिरगा थौरमसिबु हेन मपुंग फान बिरंबा थवाई हापिरंबो ओजा हसन सना एकेडमिशियन ओजाबु लोइसिलकपदा अमुक हन्ना इकाय खुमनजबग लोइना थागतचब फोंदुकसिरि ओजा आइगे मकेदगिसु नमको सरोयबदा अमुक हन्ना थागतबो फोंदुकसिरि होय थागतचरि ओजा अदुगा लोइना थौरमसि सथजरिंगे मनुंगदा कॉल तोबिरगा थौरमसिबु सरुक याबिरंबा रेडियो मरुप सिंह थौरमसि यूट्यूब लाइव स्ट्रीमिंग की खुतांग मीटिंग ताबिरिबा रेडियो की थोंग ताबिरिबा खुदिंग मपुलो सिलकपदा मुकहना काय खुमनजबग लोइना थागतचबा फोंदोकचरी।